ꯃꯄꯥꯗ ꯐꯖꯕ ꯂꯩꯔꯥꯡ ꯑꯅꯤꯈꯛ ꯁꯥꯠꯂꯤꯅꯦ ꯂꯩꯔꯥꯡꯁꯤꯡꯁꯦ ꯐꯗꯤ ꯐꯖꯩꯕꯨ ꯃꯄꯨ ꯁꯪꯉꯝꯅꯤꯅꯦ ꯑꯦ ꯑꯀꯣꯏꯕꯗ ꯀꯅꯥꯝ ꯂꯩꯕꯨꯗꯦꯗ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯀꯩꯅꯣꯝꯇ ꯀꯔꯤ ꯐꯣꯇꯣ ꯑꯝꯇ ꯅꯝꯕꯤꯔꯝꯒꯦꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯡ ꯁꯝ ꯂꯩꯌꯦ ꯑꯝꯇꯪꯒ ꯗꯥꯍꯣꯏꯒꯤꯁꯨ ꯀꯥꯞꯄꯤꯒꯦ ꯀꯥꯞꯁꯦ ꯐꯣꯇꯣꯗꯤ ꯀꯥꯞꯅꯔꯦ ꯃꯤꯡ ꯐꯥꯎꯕꯗꯤ ꯈꯪꯅꯕ ꯌꯥꯏꯗꯅ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯂꯥꯡꯃꯤꯟꯅꯕ ꯃꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦꯗ ꯑꯩꯒꯤꯅ ꯀꯣꯔꯧ ꯏꯃꯥꯟꯅꯕꯁꯤꯒꯤꯅ ꯃꯉꯥ ꯑꯩꯈꯣꯏ ꯊꯥꯏꯃꯟꯗꯒꯤꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯇꯝꯐꯥ ꯃꯥꯒꯤꯅ ꯊꯥꯖ ꯑꯩꯈꯣꯏ ꯇꯦꯔꯥꯗꯒꯤꯅꯦ ꯑꯍꯥꯟꯕ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯃꯥꯁꯇꯔ ꯂꯣꯏꯅꯕꯗ ꯉꯥꯏꯔꯤ ꯗꯥꯍꯣꯏꯗꯤ ꯀꯩꯀꯩ ꯇꯧꯕꯤꯔꯤꯒꯦ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯝ ꯇꯧꯗꯦ ꯃꯌꯥꯝ ꯀꯩꯀꯩ ꯁꯦꯝꯍꯟꯖꯔꯛꯎꯒꯦ ꯀꯣꯐꯤ ꯃꯔꯤꯒ ꯆꯧ ꯄ꯭ꯂꯦꯠ ꯑꯅꯤꯒ ꯄꯤꯕꯤꯌꯨ ꯆꯧꯁꯤ ꯀꯔꯝꯕ ꯆꯤꯀꯟ ꯑꯣꯏ ꯁꯦꯝꯕꯤꯌꯨ ꯌꯥꯅꯤ ꯌꯥꯅꯤ ꯉꯁꯤ ꯁꯛꯈꯪꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯪ ꯑꯃꯨꯛ ꯈꯨꯝꯃꯣ ꯏꯕꯦꯝꯃ ꯂꯦꯝꯃꯒ ꯂꯩꯊꯣꯛꯑꯅꯨ ꯃꯁꯤꯗꯤꯕ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯟꯁꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯅꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯑꯁ ꯅꯪꯁꯨ ꯂꯦꯝꯃ ꯂꯩꯔꯅꯣ ꯇꯥꯔꯤꯛꯇꯣ ꯅꯪ ꯍꯥꯏꯈ꯭ꯔꯣꯗꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯏꯌꯥ ꯌꯥꯏꯗ ꯅꯣꯏꯅ ꯍꯥꯏꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯦ ꯑꯩꯗꯤ ꯂꯣꯟ ꯊꯣꯛꯇꯕꯣꯏ ꯅꯤꯡꯉꯨꯔꯦ ꯊꯣꯛꯏꯕꯣꯏꯔꯦ ꯑꯗꯨꯗꯤ ꯗꯦꯠ 10ꯗ ꯁꯤꯗ ꯑꯗꯨꯝ ꯎꯅꯔꯁꯤ ꯌꯥꯔꯦ ꯅꯝꯕꯔ ꯑꯝꯇꯗꯤ ꯄꯤꯔꯝꯃꯨꯗꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯏꯌꯦ ꯍꯥꯏ ꯅꯈꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯊꯦꯡꯉꯦꯅꯦ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯥꯏ ꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯃꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯩꯍꯧꯔꯦꯅꯦꯍꯦ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯄꯥꯕꯨꯡ ꯍꯩ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯀꯣꯂꯦꯖ ꯉꯥꯛꯇꯪ ꯌꯧꯔꯨꯒꯦ ꯆꯪꯉꯣ ꯅꯇꯥꯎꯁꯨ ꯂꯩꯕꯅꯦ ꯃꯃꯥ ꯐꯣꯟꯁꯦ ꯕꯦꯝꯃ ꯅꯣꯏ ꯇꯥꯆꯧꯒꯥꯏ ꯂꯩꯍꯧꯋꯦ ꯃꯊꯛꯇ ꯂꯩꯕꯅꯦ ꯇꯥꯃꯣ ꯕꯦꯝꯃ ꯁꯦ ꯆꯥꯔꯤꯒꯥꯁꯤ ꯈꯔ ꯂꯣꯏꯁꯜꯂꯣꯀꯣ ꯍꯣꯏ ꯃꯃꯥ ꯃꯃꯥ ꯑꯩꯅ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯀꯩꯗꯧꯅꯣ ꯅꯪꯗꯤ ꯑꯗꯨꯗ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯉꯔꯥꯡ ꯍꯦꯂꯣꯏ ꯎꯅꯔꯨꯕꯗꯤ ꯏꯁꯥꯁꯦ ꯇꯔꯪ ꯏꯆꯠ ꯆꯠꯄ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯨ ꯂꯩ ꯌꯥꯗꯗꯅ ꯂꯥꯛꯏꯁꯤꯅꯤꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯅꯨꯄꯥ ꯃꯥꯜꯂꯤꯅꯦ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯔꯝꯕꯅꯣ ꯑꯁ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩꯗ ꯑꯃ ꯈꯟꯁꯤꯔꯛꯑꯁꯨ ꯅꯪꯅ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯛꯑꯝꯒꯗ꯭ꯔꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯒꯦ ꯂꯣꯇ꯭ꯔꯤ ꯇꯧꯁꯤꯔꯥ ꯑꯇꯥꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯅꯔꯁꯤ ꯌꯥꯏꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯇꯧꯔꯁꯤꯀꯣ ꯃꯃꯤꯡꯗꯣ ꯏꯔꯣ ꯁꯤꯗ ꯀꯩꯕ ꯃꯃꯤꯡꯗꯣ ꯍꯦꯔꯥ ꯅꯪꯁꯨ ꯈꯪꯉꯦ ꯊꯥꯀꯠꯄꯩ ꯋꯥꯅꯤꯁꯦ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯒꯤꯔ ꯀꯩꯅꯣꯝ ꯑꯣꯏꯔꯝ ꯇꯥꯏꯌꯦ ꯆꯦ ꯀꯣꯟꯖꯜꯂꯣ 이반이 ꯇꯧꯅꯩꯁꯤꯕꯨ ꯃꯤ ꯇꯧꯅꯔꯝꯒꯗ꯭ꯔꯣ ꯃꯣꯏꯅꯤ ꯃꯃꯤꯡꯁꯤ ꯐꯗꯤ ꯐꯖꯩ ꯑꯣꯠꯂꯒꯦ ꯑꯣꯜꯂꯣ ꯑꯃ ꯈꯜꯂꯣ ꯑꯁ
ꯊꯥꯈꯠꯄꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯨꯄꯥ ꯐꯪꯉꯝꯗꯥꯏꯒꯤꯅꯦ ꯑꯩ ꯍꯥꯟ ꯈꯜꯂꯣ ꯍꯥꯏꯔꯣ ꯈꯜꯂꯣ ꯉꯥꯏꯈꯣ ꯍꯪꯒꯤꯅꯣ ꯉꯥꯏꯈꯣ ꯆꯃꯥꯅ ꯍꯪꯁꯤ ꯊꯥꯖ ꯃꯉꯥꯜ ꯅꯪ ꯇꯝꯐꯥ ꯅꯪ ꯊꯥꯖ ꯃꯉꯥꯜꯒꯤ ꯅꯨꯄꯤ야 ꯀꯣꯔꯧꯒꯤ ꯅꯨꯄꯤ ꯉꯥꯏꯈꯣ 이반이기세 소이밤 레이레 ꯀꯩꯗ ꯁꯣꯏꯕ 로트리드 파우네이시부 이반이부 모이동 하이방암기드라바 ꯉꯥꯏꯈꯣꯅꯦ ꯆꯨꯝꯃꯤꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ 파레 아도이디네 모이동 칸날라스 ꯁꯦ ꯈꯟꯕꯤꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯟꯕ ꯇꯥꯔꯕꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅꯤꯅ ꯊꯥ ꯈꯔ ꯊꯝꯖꯔꯤꯕ ꯅꯪ ꯍꯥꯟ ꯈꯜꯂꯨꯗ ꯏꯇꯥꯎ ꯑꯗꯨ ꯈꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯩꯅꯣꯃꯥꯏ ꯅꯧꯁꯤ ꯀꯔꯤ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯌꯦꯛ ꯁꯣꯝꯕꯗ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯔꯝ ꯃꯤꯁꯤꯡꯗꯣ ꯃꯁꯥꯅ ꯈꯪꯅ ꯍꯧꯒꯠꯅꯁꯤ ꯐꯔꯦꯅꯦ ꯇꯝꯐꯥ ꯅꯪꯒ ꯏꯇꯥꯎꯒ ꯊꯣꯛꯈ꯭ꯔꯣ 그대로게 좀 너희도 봐. ꯈꯪꯗꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯩ ꯋꯥꯅꯤ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯣꯛꯅꯤꯡꯉꯤꯗꯣ ꯑꯩꯁꯦ ꯍꯥꯎꯁꯤꯗ ꯐꯥꯎꯔꯛꯏꯅꯤꯀꯣ ꯑꯗꯨꯁꯨ ꯐꯥꯁ ꯂꯥꯏꯟꯗ 이마 파봉디 그렇게 호너리 이마데 게임때 따우데 에코이 빠봉디 스페셜 컨트랙터네 이신나우디 개수와 이탄타네 랑렌 투비니네 얌 농아인 레랑 어떤 말에 다기디 아할만 수나 레비리바 레이디 파봉 콜레스키 프린시팔네 콜레스 투이 마스 프로페서리 이산누피 엄마가 이코니 ꯈꯪꯂꯦ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯆꯠꯊꯔꯦ ꯃꯣꯔꯦꯗ ꯍꯣꯇꯦꯜ ꯑꯃꯈꯛꯁꯨ ꯂꯩꯔꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯩꯗ ꯗꯥꯒꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯤꯅꯤꯡꯕ ꯀꯥꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯑꯔꯥꯟꯕꯗꯤ ꯉꯥꯡꯅꯤꯡꯗꯦ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯃꯇꯝꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤ ꯈꯟꯒꯠꯄꯗ ꯑꯩꯁꯨ ꯑꯃꯅꯤ ꯏꯇꯥꯎ ꯀꯣꯔꯧꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯑꯦꯝ ꯑꯦ ꯇꯝꯕ ꯐꯪꯉꯤꯕ ꯃꯈꯣꯏꯗꯤ ꯃꯔꯜ ꯂꯩꯕ ꯃꯆꯥꯅꯤ ꯑꯗꯣ 이반이 ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯟꯅꯗ ꯉꯥꯏꯔꯤꯕꯅꯤꯅ ꯅꯪꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯁꯨꯝ ꯇꯤꯟꯅꯖꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯄꯟꯅ ꯃꯥꯡꯗ ꯊꯝꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯊꯝꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛꯇꯤ ꯗꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯨꯅꯤ ꯂꯟꯊꯨꯝꯗꯤ ꯇꯥꯜꯂ ꯐꯪꯕꯅꯤ ꯗꯥꯅ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯞꯅꯁꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯆꯥꯗꯤ ꯍꯥꯎꯔꯕ ꯑꯃ ꯄꯤꯊꯛꯄꯤꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯁꯤꯒꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯐꯝꯗꯨꯕꯨ ꯈꯟꯅꯕ ꯏꯌꯥꯃꯛ ꯌꯥꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯐꯝ ꯍꯥꯏꯔꯤꯁꯤꯕꯣ ꯑꯦꯔꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯅꯤꯗ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯔꯤꯅꯣ ꯑꯗꯨꯛ ꯂꯨꯕ ꯋꯥꯐꯝꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯣꯏꯗꯨꯕꯣ ꯏꯇꯥꯎ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦꯀꯣ ꯏꯇꯥꯎꯅ ꯂꯥꯟꯕꯅꯤ ꯍꯧꯗꯣꯛꯎꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯕ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯏꯇꯥꯎ
नते मीगी मपोट लौगेन खल्लगदी लौगदुरबु मीदुना निंगसिंगबम थोक्त्रो नते सेल चिल्लगदी अरैब मीदगी पुगे हायो करी हाइगे ꯑꯩꯁꯨ ꯁꯦꯟꯕꯅ ꯄꯥꯏꯔꯦꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯎꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯅꯤꯕ ꯇꯥꯔꯕ नीब ताबनीने इताओ ꯍꯦꯔꯥ ꯏꯈꯨꯠꯇ ꯆꯟꯈꯤꯁꯤꯅꯨ ꯈꯪꯅꯤ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯈꯪꯅꯤꯗꯅ ꯑꯗꯨ ꯇꯥꯗ ꯅꯨꯃꯤꯠ ꯊꯥ ꯐꯕ ꯑꯃ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯀꯥꯖꯔꯛꯑꯒꯦ इसल न होदोरपु याम फारे ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤ ꯄꯨꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯎꯁꯤ मधुदी नोई नुपी की थबकनी यंगोई नंग नतागा तानारगने केकेनो फगदब खनरो असांतंगाय खोदा वाखल ग याम नुंगाइनगे कांसिदा कइनो चासी अबतग हनगिसिने ꯌꯥꯏꯅꯦ ꯏꯇꯥꯎ ꯌꯥꯏꯅꯦ चल चासी अबतग सेमुसो चल कदोम चखरजानोनी इबुंगो इबुंगो कराय चखरजानो सि अंगांग सिबो इबुंगो कदाय दबु चखरगे सिबो ꯀꯩ ꯍꯥꯏꯒꯦ ꯃꯃꯥ नंग कदाय चलुगे अैना कौसि नना दु ताद्राबा ꯕꯣꯜ ꯁꯥꯟꯅ ꯆꯠꯂꯨꯕꯅꯦ बोल सानबा नंग बोल सानगिद्राबा हा इनमा बोल सानगिद्राबा नंग सानबा बोल सानबा नंग बोल सानगिद्राबा बोल सानगिद्राबा यारिबा मथिबोंग चरा वालगा कोन फेंगनी खंगदेने कोनदुदि अैना फेंगसु याइदना अदुनु वाहिगी वाने थबंग नैना लोइना सलु सेंगासे टेक्तना लोइरबनी इनमा अखोइना तौबा थबकसु खरा सिंथाबियो ओ सिंथाबगा ngamjadre jengbu wangadra kumlainai thabakpu tawgadra कईदोनबे इबुंगो कईनो कपिदे 이마나 푸리바 बाबा से 이봉아 시 낚시 로에가 막하 따바 무로로 곰시고 कईनो पामना है बिदु अदुबु सनबा यावार डायबिटीज अदु वांग लेरगा इदाक चादबा याइब्रो सिदि पुंची चुपा चागदम कापदम 이봉아 이빠기 시 레저선 चारगुमसी पाबाई वादो मरो मने किदो बियारोगे 이봉아 कशी तुम्ही शेन युवाबदुदा इपान हायबनी इबेमा नाना मरके है हायो नाना मरके है नो कशु हाइते तमुचो चिंबाल दना अरन मंगाव मितना चुम पाखो नबुं खंगिने बेमा केद्रोगे हायो ने बेमा इनमना पापबु कुम लेना की हिदाक लेबा ngamtre haiba waisidi nachal ye thamoi kai tamucha इबुंग खरा लायरबसिदा लेकाय मार्क्सदि इरांग थोन दत दौ चेंदेन तालसिदि कैसु खलमसे मचिन थिमिदिने मदुगि महि नोम सोदन फंगने ताथंबो सर ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ लोइदौरे सर ताथंबो थबक तौबदने अरोइबमनि नाहलो मचित असुम लेहौरदिने लेकाई क्लब की मिवा तारकनी ममै थंगदा अखोय खक्तगी सेन मांगा तोखदोरिबो होय सर अई याम थुना लोइनबो होनेजरके सर ता थंबो चा थक्सी होय मैडम अखोय मैडम चाचे थौबदा
ꯑꯇꯩ ꯍꯣꯇꯦꯜꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯃꯦꯗꯥꯝ ꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯐ꯭ꯂꯥꯁꯇ ꯍꯥꯞꯄꯒ ꯄꯨꯔꯣꯗꯅ ꯕꯨꯡꯉꯣ ꯅꯪꯅ ꯀꯔꯝꯕ ꯊꯕꯛ ꯃꯐꯝꯗꯅꯣ ꯄꯥꯎꯡ ꯁꯦꯡꯃꯥꯏ ꯊꯕꯛꯇꯨ ꯂꯣꯏꯁꯜꯂꯨꯒꯦ ꯇꯧꯅꯤ ꯑꯣ ꯆꯠꯊꯣꯛꯔꯣ ꯆꯠꯊꯣꯛꯔꯣ ꯑꯪꯀꯜ ꯂꯝꯂꯥꯏꯒꯤ ꯌꯣꯠꯇꯨ ꯊꯥꯗꯕꯤꯈ꯭ꯔꯕ ꯑꯁ ꯕꯨꯡꯉꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯅꯥꯕ ꯑꯃ ꯌꯥꯎꯋꯦꯗꯅ ꯊꯥꯗ꯭ꯔꯗꯤꯅꯤ ꯕꯨꯡꯉꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯣꯝꯗ ꯌꯣꯠ ꯂꯩꯇꯦꯅ ꯊꯕꯛ ꯂꯦꯞ ꯂꯩꯔꯦ ꯅꯍꯥꯟꯗ ꯌꯣꯠ ꯊꯥꯗꯧ ꯍꯥꯏꯁꯤꯕꯣ ꯅꯅꯥꯗ ꯁꯨꯝ ꯗꯥꯁꯟꯅꯗ ꯂꯩꯕ꯭ꯔꯣ ꯉꯝꯃꯣꯏꯗꯧ ꯂꯩꯗꯤ ꯀꯩꯗꯧꯕ ꯊꯕꯛꯇꯣ ꯍꯥꯏ ꯕꯨꯡꯉꯣ ꯑꯍꯟꯗꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯆꯠꯇꯧ ꯊꯕꯛꯇꯣ ꯑꯗꯨ ꯍꯥꯟꯅ ꯆꯠꯂꯣ ꯇꯥ ꯊꯝꯕꯣ ꯁꯥꯔ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯊꯕꯛ ꯇꯧꯕꯗ ꯃꯈꯥꯛ ꯊꯝꯒꯅꯨ ꯍꯥꯏꯗꯅ ꯐꯔꯦ ꯑꯗꯨꯕꯨ ꯌꯣꯠꯇꯣ ꯍꯥꯟꯅ ꯊꯥꯗꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯁꯥꯔ ꯆꯥ ꯄꯥꯏꯕꯤꯌꯨ ꯇꯥ ꯊꯝꯕꯣ ꯁꯥꯔ 이붕어, ꯀꯩꯒꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯁꯦꯟ ꯈꯔ ꯂꯩꯒꯗ꯭ꯔꯥ? ꯀꯩꯒꯤꯅꯣ ꯏꯃꯥ ꯆꯦꯡꯗꯣ ꯂꯧꯔꯤꯉꯩꯗ ꯕꯦꯛꯈꯥꯏ ꯑꯃ ꯐꯥꯅ ꯂꯧꯁꯤꯔꯥꯅ ꯈꯜꯂꯤꯕ. ꯑꯩꯉꯣꯟꯗꯗꯤ ꯂꯨꯄꯥ 200-300 ꯂꯩꯔꯝꯃꯣꯏ ꯏꯃꯥ ꯃꯗꯨ ꯑꯣꯏꯅ ꯄꯨꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯦꯖꯤ 10ꯃꯨꯛ ꯂꯧꯕ ꯍꯥꯏꯗꯨ ꯇꯥꯔꯦ. ꯆꯠꯂꯣ ꯂꯧꯔꯣ ꯆꯠꯂꯣ. ꯑꯩ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯦ ꯏꯇꯥꯎ 이붕어 ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯑꯧ ꯏꯃꯥ ꯅꯪꯒꯤꯗꯣ 시보 통질러 라오 통질러 ꯁꯋꯥꯏ ꯗꯦꯛꯇ ꯈꯥꯝꯕꯤꯔꯣ ꯇꯥꯎ ꯂꯥꯎꯋꯦ ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯅ ꯑꯝꯇ ꯄꯥꯏꯁꯤꯜꯂꯣ ꯁꯦ ꯀꯩꯅꯣ ꯃꯤ ꯆꯦꯡꯅꯤ ꯏꯇꯥꯎ ꯀꯩꯒꯤ ꯅꯪꯗꯤ ꯆꯦꯡ ꯄꯨꯔꯛꯏꯕ 이마 ꯆꯥꯅꯕꯅꯦ ꯂꯥꯎ ꯄꯥꯏ ꯂꯥꯎ ꯑꯁ ꯌꯥꯔꯦ ꯊꯝꯃꯝꯃꯅꯨ ꯄꯨꯈ꯭ꯔꯣ ꯑꯁ ꯅꯪ ꯆꯥꯅꯕ ꯅꯠꯇꯦꯅꯦ 이마 ꯆꯥꯅꯕꯅꯦ ꯂꯥꯎꯁꯦ ꯑꯝꯇ ꯄꯥꯏ ꯂꯥꯎꯁꯦ ꯀꯩꯅꯣ ꯄꯥꯏꯔꯣꯁꯦ ꯃꯥꯟ ꯇꯧꯔꯛꯏꯁꯤꯅ? ꯏꯇꯥꯎ ꯅꯪ ꯇꯧꯔꯤꯁꯤ ꯃꯊꯨꯡ ꯃꯅꯥꯎꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯁ ꯑꯩꯅ 이마 ꯊꯛꯆꯕꯗ ꯅꯪꯅ ꯊꯣꯛ ꯂꯩꯇꯦ ꯅꯪꯁꯤꯗꯤꯕ 이마 호렌 ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯅꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯁꯨꯗꯣꯏꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯣ 이마 ꯍꯣꯏ 이마 통으로게. ꯀꯩ ꯊꯕꯛꯅꯣ ꯆꯠꯇꯣꯏꯕꯣ ꯑꯁ ꯅꯪ ꯀꯥꯎꯔꯕꯣ ꯁꯦ ꯑꯄꯥ ꯑꯃꯨꯛ ꯈꯜꯂꯨꯁꯦ ꯁꯦ ꯑꯄꯥ ꯑꯃꯨꯛ ꯈꯜꯂꯨꯁꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯁꯤꯕꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯑꯁ ꯏꯇꯥꯎ ꯅꯪ ꯇꯧꯔꯤꯁꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯑꯦꯗ ꯑꯩ ꯅꯨꯄꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄꯗꯕꯨ ꯅꯪ ꯍꯣꯔꯦꯟ ꯐꯣꯡꯅꯔ ꯆꯠꯀꯦ ꯍꯥꯏꯔꯣ ꯈꯜꯂꯣ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯄꯗꯁꯨ ꯅꯪ ꯑꯩꯕꯨ ꯄꯣꯔ ꯆꯠꯇꯥꯕꯅꯤꯅꯦ ꯑꯁ ꯄꯣꯠ ꯇꯥꯔꯦꯗꯅ ꯅꯪꯕꯨ ꯀꯌꯥꯝ ꯂꯨꯝꯕ ꯄꯣꯠꯅꯣ ꯂꯣꯏꯕꯤ ꯅꯥꯄꯣꯝꯁꯦ ꯈꯣꯟꯊꯥꯡꯅ ꯅꯤꯜꯂꯦ tumin achikpasida tumin achikpasida muna yengjabana hamoigi apen ba oijare hamoigi apen ba oijare hamoigi apen ba oijare hamoigi apen ba oijare Loibi na pomse khonthang na nile
थमोइदा वाखली था ई पोमी हौरे चांजौ पारे अईगी पुकनिंग येनिंग हुल्ले अईगी पुकनिंग येनिंग हुल्ले नुंसिगी इचेल इनिंग तमले नुंसिगी इचेल इनिंग तमले Sinbadi ngamjada senabadi tokjada seksinadi thamlaga penjabadi helido lotsinbadi ngamjada senabadi tokjada seksinadi thamlaga penjabadi helido sidai henba nungsiba sidai henba nungsibase lairi gadara nangumna nungsibi lairi gadara nangumna nungsibi oina jagena famda saidang laga punsi se oina jagena famda saidang laga punsi se yengnaraga khoirangba odraga lengamdaba sidai hena nungshiba leiridara nangoma loibi na pomshi khontang na nile aina nangbu nungshi somjabada nungshi somjabada aina nangbu nungshi somjabada nungshi somjabada nungshi somjabada nungshi somjabada चा था से लाओ है लाई si suba lairik tamdabra kaino thabak sin meg dong na haigidre he kedorge haise yengudana laira biga laira baga ina khunbiga nate amamom da son thok naramudana damangal dubu laira rama ba haise as pattat panupani da aiga chamane adu oiragana onthoknarasiro kai deino da furit ne haiduna machu pamde na onthok na ba yabasu nate oijarasano ai ma bu nuksi thokre is hayeng senthok leita leitraga hek yu yon mina badunga ai ma nanga nafinaroni mo mola dana yu ga haira leibado mitta sang murak pe wani nate ada damangal na gari gi tipta yu ga halaga sangol daga porok da uraktra bit kam ta yaw de da kari gino adu nu pa du na yam lai boy remi dubo laira zarasu mi lai hei dudi masa emeni thaba ma dum phangni kaino thabak ngai ri ne haiduna yunga panse yadadana ga muk leiraba aina lisalakpagi nongmagi sum thizalaba mana thabak phangba kandana ai amu pambiraktraba nupia ai nupa phangdong malaktre ma nang sima ba
ꯆꯨꯡꯂꯝ ꯆꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯑꯁꯦꯡꯕ ꯑꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤꯔ ꯀꯩꯅꯣ ꯊꯕꯛ ꯑꯝꯇꯗꯤ ꯊꯤꯁꯤꯗꯅ ꯁꯦꯜꯒ ꯊꯣꯛꯇꯕꯁꯦ ꯌꯨꯝꯗ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯌꯨꯝꯗꯒ ꯆꯪꯅꯤꯡꯗ꯭ꯔꯖꯥꯠꯅꯤ ꯑꯩ ꯉꯥꯏꯈꯣ ꯑꯃ ꯂꯩꯔꯦ ꯍꯣꯟꯗꯥ ꯀꯝꯄꯅꯤꯒꯤꯅꯦ ꯁꯦꯜꯁꯃꯦꯟ ꯈꯔ ꯀꯧꯔꯤꯕꯅꯦ ꯅꯪ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯁꯤꯔꯣ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯁꯦ ꯍꯦꯔꯥ ꯇꯤꯗꯤꯝ ꯂꯥꯏꯟꯗꯅꯦ ꯑꯦꯌꯔꯄꯣꯔꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯡꯆꯨꯞ ꯑꯣꯜꯂꯒ ꯁꯉꯥꯏ ꯍꯣꯟꯗꯥꯅ ꯆꯥꯎꯅ ꯊꯥꯔ ꯂꯩꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤꯃꯛ ꯐꯣꯝ ꯂꯧꯔꯨꯔꯁꯦ ꯌꯥꯏꯅꯦ ꯂꯧꯔꯨꯁꯦ ꯏꯄꯨ ꯅꯪꯅ ꯆꯩ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯤꯗꯣ ꯂꯪ ꯈꯨꯅꯨ ꯐꯅꯕ꯭ꯔꯣ ꯄꯨꯅ ꯁꯦꯝꯃꯤꯁꯦ ꯙꯨꯛ ꯃꯆꯩ ꯁꯦꯝꯃꯤꯅꯤꯅꯦꯍꯦ ꯅꯤꯅꯦ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯕ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯈ꯭ꯔꯁꯦ ꯉꯥꯡꯈ꯭ꯔꯦꯍꯦ ꯃꯆꯤꯟꯁꯤ ꯉꯥꯛꯇ ꯂꯦꯞꯇꯦ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯗꯅ ꯉꯥꯡꯖꯔꯤꯅꯣ ꯕꯥꯕꯥ ꯂꯨꯄꯥ 100 ꯂꯩꯒꯗ꯭ꯔꯥ ꯏꯍꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗ꯭ꯔꯦꯅꯦꯍꯦ ꯅꯪ ꯇꯥꯃꯣꯗ ꯑꯝꯇ ꯍꯪꯉꯨꯗꯅ ꯑꯉꯥꯡꯒꯤ ꯐꯤꯁꯨ ꯁꯦꯡꯗ꯭ꯔꯤ ꯁꯦꯜ ꯆꯠꯐꯝꯒꯤ ꯆꯠꯐꯝ ꯉꯥꯛꯇ ꯑꯩꯒꯤ ꯐꯤꯗꯤ ꯇꯞꯅ ꯊꯤꯕ ꯌꯥꯏꯌꯦ ꯅꯤꯅꯦ ꯄꯥꯕꯨꯡꯗ ꯁꯦꯜ ꯌꯥꯎꯕꯅꯦ ꯑꯁ ꯉꯥꯡꯈ꯭ꯔꯦꯍꯦ ꯁꯦꯠ ꯂꯥꯎ ꯊꯥꯔꯛꯄꯕꯨ ꯅꯪ ꯀꯔꯤ ꯈꯪꯉꯗꯅ ꯃꯃꯥ ꯅꯪꯁꯦ ꯐꯠꯈꯤꯗ꯭ꯔꯦꯍꯦ ꯕꯥꯕꯥ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯏꯆꯥꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯛꯑꯣ ꯍꯣꯔꯦꯟ ꯆꯦꯡ ꯕꯦꯈꯥꯏ ꯑꯃ ꯌꯥꯎꯕꯤꯔꯛꯎ ꯄꯨꯛ ꯑꯍꯥꯡꯕꯁꯤꯡꯁꯦ ꯃꯦꯟꯅꯕ ꯇꯥꯝꯆꯧ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦ ꯅꯃꯥꯏ ꯄꯥꯛꯂꯛꯑꯣ ꯉꯥꯏꯈꯣꯅꯦ ꯅꯪ ꯁꯦꯜ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯅꯤꯗ ꯇꯥꯝꯆꯧ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯅꯦ ꯁꯦꯅꯦ ꯆꯥꯃꯅ ꯌꯥꯔꯅꯤ ꯀꯔꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯅꯣꯅꯦ ꯍꯣꯟꯗꯥ ꯀꯝꯄꯅꯤꯒꯤꯅꯦ ꯑꯣ ꯁꯉꯥꯏꯄ꯭ꯔꯧꯒꯤꯗꯨꯔꯣ ꯑꯧ ꯊꯥꯖꯒ ꯆꯠꯇꯣꯏꯔꯣ ꯍꯣꯏ ꯇꯥꯝꯆꯧ ꯑꯣ ꯐꯔꯦ ꯆꯠꯂꯣ ꯅꯃꯥꯏ ꯄꯥꯛꯂꯛꯑꯣꯀꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯏꯟꯇꯔꯚꯤꯌꯨ ꯍꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯥꯏꯈꯣ ꯑꯩꯈꯣꯏ ꯁꯥ ꯂꯥꯛꯑꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯏꯆꯦ ꯆꯪꯕꯤꯔꯣ ꯏꯆꯦ ꯀꯩꯀꯩ ꯊꯧꯔꯥꯡ ꯂꯣꯏꯕꯤꯔꯕ ꯂꯣꯏꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯏꯆꯦ ꯐꯅꯤ ꯃꯦ ꯀꯝ ꯏꯟ ꯁꯥꯔ ꯆꯪꯉꯣ ꯁꯦ ꯃꯁꯤꯒꯤ ꯂꯤꯁꯁꯤ ꯄꯥꯏꯔꯣ ꯑꯗꯨꯒ ꯃꯊꯪ ꯀꯧꯁꯤꯜꯂꯣ ꯐꯅꯤ ꯃꯦꯗꯥꯝ ꯇꯝꯐꯥ ꯌꯥꯎꯕ꯭ꯔꯣ ꯑꯧ ꯏꯁꯥꯅꯦ ꯆꯪꯉꯣ ꯀꯧꯔꯕꯅꯤ ꯃꯦ ꯀꯝ ꯏꯟ ꯁꯔ Come in. Please sit down. Thank you, sir. 이베마, 낭이 도쿠멘싱도 삐로. 실례자래. Kay lekay dino. Sir, ay tiradagini. Hana mamangda atopa thabak pukhiba leirabra. Ay kay bujadri, sir. Akhoi gi company asige chanapatha nang inba ngamadra. Selection bu phangjarapadi ay pumna mangamjagani, sir. Graduation loibadi kyam kuiraba. Chahi ahum phare, sir. Okay. Se magi je kari awarapa. Thoidokpa awatpadi yaudre. Magi result singsidi onthokna yamna phajakre. First class ngatani. Adoi bema. Karigumba thabaksi selection tawba taragadi. Deposit lupa lakh ama thamgadabani. Maduna hayeng nangna atopa better job ama phangbada. Interest yauna khoina handokani. Ado nang khudong sagadro.
ꯑꯩ ꯂꯥꯏꯕꯛꯆꯥꯡ ꯌꯦꯡꯖꯔꯒꯦ ꯃꯦꯗꯥꯝ ꯀꯔꯤꯒꯨꯝꯕ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯐꯣꯝꯗ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯔꯛꯀꯦ ꯐꯅꯤ ꯃꯦꯗꯥꯝ ꯌꯥꯔꯦ ꯌꯥꯔꯦ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯋꯦꯜꯀꯝ ꯏꯆꯦ ꯃꯊꯪ ꯑꯃꯨꯛ ꯀꯧꯁꯤꯟꯅꯕ ꯇꯧꯔꯁꯤ ꯅꯪ ꯑꯃꯨꯛ ꯆꯪꯉꯨ ꯌꯥꯔꯦ ꯑꯣ ꯑꯩꯒꯤꯔꯥ ꯃꯦ ꯀꯃꯤꯡ ꯁꯔ ꯌꯦꯁ ꯉꯥꯏꯈꯣꯅꯦ ꯑꯩ ꯅꯉꯣꯟꯗ ꯉꯔꯥꯡ ꯋꯥ ꯑꯃ ꯍꯪꯍꯧꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯍꯥꯟ ꯏꯟꯇꯔꯚꯤꯌꯨꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯁ ꯀꯔꯤꯅꯣ ꯄꯪꯍꯪꯗ ꯍꯪꯉꯛꯄꯅꯦ ꯑꯩꯁꯨ ꯄꯪꯈꯨꯝꯗ ꯈꯨꯝꯃꯝꯃꯦ ꯑꯗꯣ ꯈꯟꯕꯨ ꯈꯜꯂꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥꯕ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯑꯗꯨ ꯅꯨꯄꯤ야 ꯗꯤꯔꯦꯛꯇꯔꯔ ꯀꯩꯅꯣ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯅꯪ ꯑꯗꯨꯗ ꯑꯃꯨꯛ ꯉꯥꯎꯔꯕꯣ ꯉꯥꯎꯔꯨꯕꯩ ꯋꯥ ꯅꯠꯇꯦꯗ ꯃꯥꯏ ꯃꯁꯛꯇꯨꯗꯅꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕꯅꯅꯦ ꯌꯦꯡꯕꯤꯔꯝꯕꯩ ꯋꯥꯅꯦ ꯂꯥꯏꯔꯖꯔꯨꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯍꯦꯔꯣꯗꯩꯗꯤ ꯀꯩꯁꯨ ꯍꯦꯟꯄꯣꯠꯇꯦꯗ ꯅꯪꯁꯦ ꯗꯥ ꯃꯉꯥꯜꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ ꯃꯥ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯌꯨ ꯌꯣꯟꯃꯤꯟꯅꯒꯦ ꯍꯥꯏꯈ꯭ꯔꯤꯗꯣ ꯉꯥꯏꯈꯣ ꯑꯅꯤꯗꯣ ꯑꯝꯇ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯨꯅꯨꯗ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯤ ꯆꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯨꯄꯤ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯔꯝ ꯂꯩ ꯑꯁ ꯃꯔꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯌꯦꯃꯤ ꯂꯥꯛꯑꯣ ꯍꯥ ꯁꯦ ꯇꯨ ꯐꯝꯃꯤꯁꯦ ꯎꯔꯕ ꯍꯥ ꯊꯥꯖꯁꯦ ꯑꯩꯒꯤ ꯔꯦꯁꯇꯨꯔꯦꯟ ꯉꯥꯏꯍꯥꯛ ꯆꯪꯉꯨꯁꯦ ꯑꯝꯇ ꯍꯥꯏꯁꯨ ꯑꯁ ꯌꯥꯔꯣꯏꯗ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯣ ꯑꯍꯜ ꯂꯃꯟ ꯑꯦꯡꯒꯦꯖ ꯂꯣꯏꯅꯗꯅ ꯂꯨꯍꯣꯡꯅꯕꯩ ꯋꯥ ꯂꯣꯏ ꯂꯣꯏꯅꯔꯝꯅꯤ ꯃꯥ ꯃꯁꯥꯗꯤ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯅꯪꯁꯦ ꯑꯩꯅ ꯊꯥꯛꯄꯅꯦ ꯁꯤ ꯀꯥꯎꯔꯕꯅ ꯅꯐꯤ ꯅꯔꯣꯡꯀꯥꯗꯣ ꯑꯩ ꯂꯣꯏ ꯂꯩ ꯅꯠꯇ꯭ꯔꯣ ꯋꯥꯇꯥꯗꯨ ꯐꯥꯎꯗꯤ ꯑꯣ ꯍꯥꯏꯗ ꯍꯥꯏꯖꯔꯣꯒꯦ ꯐꯤꯗꯨꯗꯤ ꯄꯜꯂꯛꯀꯅꯨꯀꯣ ꯆꯣ ꯍꯩꯃꯥ ꯇꯆꯧꯕ ꯍꯥꯎ ꯀꯩ ꯂꯩꯒꯦ ꯑꯁ ꯊꯥꯖ ꯅꯪ ꯑꯩꯈꯣꯏ ꯇꯥꯎꯅ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯧꯁꯤ ꯑꯁ ꯀꯩꯅꯣ ꯇꯥꯆꯧꯕ ꯁꯤ ꯅꯨꯄꯥꯁꯤꯒ ꯀꯃꯥꯏꯅ ꯔꯦꯁꯇꯨꯔꯦꯟ ꯆꯪꯗꯣꯏꯅꯣ ꯍꯥ ꯀꯩꯅꯣ ꯃꯥꯅꯗꯤ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯔꯦꯅ ꯍꯥꯏꯅ ꯑꯣꯏꯔꯣꯏꯗꯕ ꯃꯥꯏ ꯃꯪꯂꯥꯅꯦ ꯑꯗꯣ ꯕꯦꯃꯥ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯨꯅꯨꯀꯣ ꯃꯉꯣꯟꯗ ꯑꯁꯤꯒꯤ ꯀꯪꯁꯒꯤ ꯃꯆꯥ ꯃꯥꯟꯕꯁꯤꯗ ꯅꯪ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨꯀꯣ ꯑꯁꯤ ꯌꯦꯡꯉꯨ ꯃꯥꯅꯗꯤ ꯈꯪꯗꯕꯅꯤꯅ ꯍꯔꯥꯎ ꯅꯣꯏꯁꯤ ꯍꯥꯏꯔꯣꯗꯤ ꯃꯈꯖꯥ ꯍꯥꯏꯁꯤ ꯈꯨꯄꯥꯛꯁꯤꯗ ꯊꯥꯖꯤꯜꯂꯗꯤ ꯂꯣꯏ ꯑꯁꯦꯡꯕ ꯍꯩ ꯅꯪꯅꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯃꯪꯗ ꯐꯥꯎ ꯎꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨꯀꯣ ꯅꯪ ꯑꯩꯗꯣ ꯂꯥꯏꯕꯛ ꯊꯤꯃꯟꯕꯒꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯁꯦ ꯃꯉꯣꯟꯗ ꯇꯝꯊꯣꯛꯎꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯇꯥꯎ ꯉꯁꯤꯁꯤ ꯃꯈꯣꯏ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯃꯥꯅꯤꯅꯦ ꯀꯣꯟꯅ ꯎꯅꯁꯤ ꯍꯥꯏꯔꯛꯏꯅꯦ ꯑꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯉꯁꯥꯏ ꯄꯨꯟꯅ ꯅꯣꯡꯃꯤꯟꯅꯩꯗꯣ ꯀꯩ ꯍꯥꯏꯅꯣ ꯑꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯅꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯂꯩꯔꯒꯗꯤ ꯅꯪꯁꯦ ꯅꯔꯥꯏꯕꯛꯇ ꯁꯅꯥꯒꯤ ꯊꯧꯕꯥꯜ ꯁꯥꯟꯅꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯦꯔꯥ ꯑꯇꯩ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ ꯑꯩꯅ ꯂꯥꯏꯕꯛꯀꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯗꯤ ꯃꯥꯗꯤ ꯌꯣꯠꯀꯤ ꯈꯣꯏꯃꯨ ꯇꯥꯔꯦꯗꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯅꯣꯛꯄꯅꯤꯗ ꯑꯗꯣ ꯇꯧꯕꯩꯗꯤ ꯊꯥꯖꯁꯦ ꯄꯥꯟꯖꯤꯅ ꯏꯕꯥꯏꯅꯤꯁꯦ ꯌꯥꯝ ꯊꯤ ꯄꯛꯅꯩ ꯍꯥꯏꯖꯥꯅꯤꯉꯣ ꯍꯥ ꯄꯛꯅꯅꯤ ꯑꯁ ꯊꯨꯡꯅꯗꯧ ꯂꯩꯔꯕꯁꯤꯕꯨ ꯐꯪꯗꯧ ꯂꯩꯔꯕꯁꯤꯕꯨ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ ꯆꯥ ꯊꯛꯑꯁꯤ ꯃꯣꯏ ꯄꯥꯕꯨꯡ 이뱀마 자 다시 라오 해 kaiно hairo kari ching loire ba hei ching lore ga ngara haikta drum husik ta hari kari gina hei dukan de loro mo लेबर सिंह की चिंग लेते हैं रो ching leitre ye as pangra ba nga nga tani da ngarang chali ni ngarang ko har pi ari ne ba ꯄꯥꯕꯨꯡ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯎꯀꯣ kaino wado hairo da ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯅꯤ ꯍꯥꯟꯅ ꯍꯥꯏꯌꯣꯕ ꯌꯥꯅꯤ ꯍꯥꯟꯅ ꯍꯥꯏꯌꯣꯕ ꯑꯗꯨꯒ ꯍꯥꯏꯒꯦꯕ ꯋꯥꯗꯣ हाय वादो करीनो हानो को हायरोदना से ꯌꯥꯅꯤꯅ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯩ ꯍꯥꯏꯔꯛꯑꯒꯦꯕ ꯌꯥꯅꯤ ꯍꯥꯟꯅ ꯍꯥꯏꯌꯣꯕ ꯑꯗꯨꯒ ꯍꯥꯏꯒꯦꯕ ꯋꯥꯗꯣ
이자나 하게도 와도 fat다부디 오이러머로이. 칸나르글 로이레드나. 하이로. lupa la am khada piu 루파 람디 능디 거리기야. aina sijanana banati tamphada pina bani 그리. 너띠 마부를 홍거들어 봐 하이시보. o tamphado private company amagi ne thaba khali aduda lupa lak ama deposit to na hai male ado mana di puthok pangam maroi dana ado akhoi mateng khara pangbi se ba babu ko pangbi se ba 자기 와펌도 마름짜이 삐르글 로이레드나. adude ai hausi monga da pau pi kharge ko ko 호이네. 어이, 가고. 사하는 타고네. 사도. 더더. ꯏꯆꯦ ꯁꯦꯂꯦꯛꯁꯟꯒꯤ ꯂꯤꯁ ꯁꯦꯝꯕ ꯂꯣꯏꯕꯤꯔꯣ ꯂꯣꯏꯖꯔꯦ ꯁꯥꯔ ꯑꯃꯨꯛꯇ ꯁꯤꯗ ꯂꯩꯔꯦ ꯗꯤꯄꯣꯖꯤꯠ ꯇꯧꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯂꯥꯛꯇꯕꯁꯨ ꯌꯥꯎꯅꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯂꯥꯛꯍꯟꯅꯤꯡꯈ꯭ꯔꯦꯗ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯍꯌꯦꯡ ꯃꯥꯗꯤ ꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯗꯕ ꯌꯥꯝ ꯎꯕ ꯃꯁꯛꯁꯨ ꯐꯖꯩꯗꯣ ꯁꯥꯔꯅ ꯃꯤꯌꯦꯡ ꯑꯃ ꯇꯧꯕꯗꯨꯗ ꯍꯥꯏꯖꯔꯤꯕ ꯑꯩ ꯀꯩꯝ ꯇꯧꯖꯗꯦꯀꯣ ꯏꯆꯦ ꯍꯣꯏꯗ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯊꯕꯛꯁꯦ ꯀꯥꯜꯂꯛꯇꯦꯀꯣ ꯂꯣꯏ ꯎꯕꯖꯥꯠꯅꯤ ꯏꯆꯦꯁꯤꯕ ꯈꯪꯗ꯭ꯔꯦꯗ ꯇꯝꯐꯥꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯁꯤꯔꯥ ꯀꯩꯅꯣ Ngako, nang bukay numin po ke? Nomaiji. Ha? Nupi na numin akan po pa siya di kay noom hainam niye. Yare. Dai di kay nimit poke. Ay gibudi ning thau ka pada. Adu di ay nahalli. Patro, nupi na ladi na kulay hainam ni kay no. Kulla ni. Amaso mateng lang na pamlay tabang akta ni. Chara hela kang nga siminabra kang pote. Adu argana sidaw saro kay noom kana no patro. Tok nara si Haira. Nang wani da. Ay tok na ba nga mo? Kay giya. Tok naraga tago mapajaba nupa pangdong manda ba? Nang giside sira helaga ingon sumi yengling amadro. Mihul huling ay yeng lay tare dana. Nang lawa no pato di sira hanjar su wakal din nuway ni. Dana ay lawroy dro hay siya. Ihe law nam na trongang ni sibo. Ngang di ngang na ibu pantung yaw da bigi wa ngangam di tawba. Hey, nung sinabay siya, pantung gidamag talambiyat pa hori ba? Adu budi chumba. Ada lambi kusema matawra ba sini? Ay nakamay siya mi ba? Ha? Concrete tharamaga koila tharam da bida chat khidaw mala aba. Ibe ma, tabak sudana bil kay topuno pa do, ay dinate, koila ka pachan tharam dorim ni. Nang saray balay siya. Makuti am lan musa. Ay koy saray balay siya na kaya hipatab sa. dabu mi na masakti hai brana Fazaba thibagi wanatna miyobagi mai thongda rasi haiba mandi leidana. Nangonda di madu fazana suna hapakba. Aingonda hapam misna mina kinna thiningbagi sakta am yauri. dana pangkan kan boyrangani da nahan aikoina ahanba thengnaba numituda thoidokna phuning ba kashi yaukide da Numito yamna thuna sakhangna gibduda aigi fadaba nature do uba phangda boyramgane. Ado aigi di nangse khwaidagi matik sabini haina khale. Thamoi sengna sungsirure. Ado nangi thamoi dadi aise matik sab khar walamgadra haina khale. adumaina khalai do nang kyam kuire Ikoi ani nuksina ba hurupodagi. aibu tasing lauge khana nungsibirabadi madugi wakhaldo nang sukan khaloe Yam laina aigi wasingse kakpagi wani ne. kakpana teda banalan bado chumthokbi baiwani ani sibu wari lo shanbe ya drizala Makoy na korpo ngai batare dana. Bema, 짜점도 암당 로로드나 학상시 쏙쏙 되네.
Samana kam ta leite da. Leiruna ba sel so am ta leite. ꯑꯣ ꯐꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯦꯗ Baba. ꯍꯥꯏ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯑꯧ ꯁꯤꯡꯍꯥꯔꯥ ꯑꯁꯥꯕ ꯌꯥꯎꯔꯛꯑꯦ ꯐꯔꯦꯗ ꯍꯛꯆꯥꯡꯁꯦ ꯏꯆꯣꯛ ꯆꯣꯛꯇꯅ ꯂꯩꯔꯝꯃꯕꯅꯤꯅꯦ ꯑꯃꯒ ꯄꯥꯏꯍꯧꯔꯣ ꯀꯗꯥꯏ ꯑꯉꯥꯡ ꯍꯜꯂꯛꯈ꯭ꯔꯕꯣ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯕꯅꯤꯅꯦ ꯃꯥꯗꯤ ꯑꯣ 이놈아 싱하라 아사바 야우리에 쌩데 이베마 개해게 봐봐 넌 또 털어해 바바 와림도 사시 어우 개해게 봐봐 넌기 타박도디 야기드라 야래 봐봐 하 해잉내 타박 가라니 아동 넌 앵원도 딱다봐 땡 시엔 비오 하야다이냐 루팔락 아마 비크레 아동이 한번 세범들이 넌 그라이 비리마 타자나 부톡비레 오 Hengmi gi sel du di kadai sing du ba. Hayeng ngamba kanda tamna dum singba yani. Tamna singba ai do akhoi thakta dum ta do rabani. Kedo wi ta doi no inama. Aina singdoi ne. Singani he. Heng new pan ga akhoi thakta ta na ba silini ne nang. Inama lorom dai da di kari kam dau ba na ta na de ne. Heng singam dai da di ta na ra kani ne. Yumda ta na bana karimta kana roina. Aina dum sinjabane. Nang si ma dau na tumin ningo da gi sen pu ba hawra ba. Inama imai wadi ban birakano. Sajamana di pan ta ba. Inama. Hey, Tobi. Nang wangang do khara hen bali. Kari gi hen bano. Imana lon puram ba sel mem do. Sing ba da loi da ngai. Yam gra poni. Ba ba di kai gi khang dia. Udong ti ba wa ba lak ba matam da khoi ta ba ngam ta ni. Ni kan am ya wi ba na ti. 그동안 여러 개 들으시고 봐봐 그동안 여러 개 이봉아 이빠까지 하기도 무슨 그래 다비 이뱀 까부스 개기로 O thabak sang na ba mingon de lupa la am puru ye heng sing ba da khoi thakta ta na ba. 까라디 부르래 봐 Thaza da gi puru ye. 타박지 알아봐 Ko yare ye. Heng de kara ni ye. 아두가 한번 쳔펌도 마풍 이건 다 하이드나 ngamnana ba hon jerisi sidang chaur sin kari Heng ming ban thokar ga khoi thakta ta do na tro imana puram ba sel mem do sing ba da khoi di wa haure da na. ya to ya sigdam khara bangde 저저 아이고 다범 자신은 BM도 홍어 Kadai sa ba ai sang de 다범 자신 BM도 홍어 봐 ai sang de sat lo ye ba. 어이 상도 해야 돼 잣도 해야 돼 버니네 Sat lo ye ba ai sang de ba. 너 Kai lo ba. 나범 등이로 Ai sang de ba. 아이 그거네 뭐 봐. 다무죠. Tampa. Noi da sip ta khamo ba. Kaino tamso. Kaino to ibo. 타도세. tamso. Kaino to isibo. tamso kaino mi. 미마 난가 보지 마지막 밤 등이 무시 나 막지 봐봐. 식탁 하모 야라로예. Moi la le ai to zara ro ye. 까리기란 Moi la le ba ai to zara ro ye ba. Baba ai kom ta kan biyo. Baba. 아이 뭐 봐. 내가 넌 또. 다무죠. 강하 너 풀어오니. 이제 풀어오라고 있는 거. 마지막 밤 들. 넌 풀어라. 저로 세다. Baba ai lan kre ai bom ta ngak biyo. 어이 너시 라스 만이네 맞좀 나오 핵 떨어뜨는 아이고 파대가노 이베마 세 나는 뭐세 무슨 거로. 이놈아 장아시라. 하자 ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯃꯤ ꯑꯌꯥꯝꯕ ꯍꯔꯥꯎꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯍꯔꯥꯎꯒꯗꯕ ꯋꯥꯐꯝꯗꯨꯗꯤ ꯑꯩꯁꯨ ꯌꯥꯐꯝ ꯊꯣꯛꯏꯅ ꯀꯩꯅꯣ ꯍꯥꯏꯌꯣ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯂꯨꯏꯍꯦ ꯑꯩꯁꯨ ꯈꯟꯊꯗꯅ ꯑꯌꯥꯕ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯎꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯤꯉꯣꯟꯗ ꯇꯪꯈꯥꯏ ꯄꯤꯕꯁꯤ ꯃꯤꯗꯨꯅ ꯍꯔꯥꯎꯕ ꯅꯠꯇꯦꯗ ꯃꯤꯗꯨꯅ ꯍꯔꯥꯎꯅꯕ ꯃꯄꯨꯝ ꯑꯣꯏꯅ ꯄꯤꯊꯣꯛꯑꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯗꯤ ꯃꯄꯨꯝ ꯆꯥꯔꯁꯨ ꯄꯨꯛ ꯊꯟꯗꯕꯅꯤꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤꯕ ꯑꯩꯉꯣꯟꯗꯗꯤ ꯑꯐꯪꯕꯗꯨꯅ ꯄꯦꯟꯊꯣꯛꯆꯔꯒꯦ ꯁꯤꯅꯤ ꯑꯗ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯝꯃꯗꯤ
ꯑꯋꯥꯠꯄꯗꯨꯗꯤ ꯅꯪ ꯑꯩ ꯆꯪꯗꯅ ꯃꯦꯟ ꯈꯟꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯑꯩ ꯗꯥꯒꯤ ꯋꯥꯐꯝꯗꯨꯗ ꯏꯟꯊꯣꯛꯆꯕꯗꯤ ꯅꯠꯆꯗꯦ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯦ ꯀꯔꯤ ꯈꯟꯕ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯂꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯐꯔꯦ ꯅꯪ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯥ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯕꯥꯏ 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 ꯉꯥꯏꯕ ꯋꯥꯔꯕꯣ ꯋꯥꯗꯦꯗ ꯈꯔ ꯈꯔ ꯉꯥꯏꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯀꯥꯏꯗꯩ ꯐꯪꯗꯣꯏꯕ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤ ꯃꯥꯕ ꯇꯥꯖꯥ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯊꯕꯛꯁꯤ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕ꯭ꯔꯥ ꯑꯩ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯇꯥꯊꯧꯕ ꯑꯗꯨꯗꯤ ꯍꯥꯏꯅꯣ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯇꯥꯊꯧꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯃꯨꯜꯂꯒ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯁꯥꯔꯤ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯇꯥꯊꯧꯕꯒꯤꯗꯃꯛ ꯇꯥ ꯆꯥꯎꯕꯅ ꯂꯦꯞꯄꯒꯨꯝ ꯑꯩꯅ ꯊꯥꯖꯒꯤꯁꯨ ꯂꯦꯞꯐꯝ ꯊꯣꯛꯏ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯗꯤ ꯅꯪ ꯀꯝꯗꯧꯕ ꯃꯗꯨꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯣꯏ ꯅꯪ ꯀꯌꯥꯝ ꯐꯪꯃꯤꯅꯣ ꯅꯪ ꯀꯌꯥꯝ ꯐꯪꯃꯤꯅꯣ ꯅꯪ ꯀꯣ ꯅꯪ ꯅꯪ ꯀꯨꯏꯅꯤ ꯅꯪ ꯆꯠꯁꯤꯂꯣ ꯆꯠꯂꯣ ꯍꯦ ꯃꯣꯕꯥꯏꯜ ꯁꯨꯝ ꯀꯧꯔꯝꯃꯅꯤꯅꯦ ꯑꯩ ꯃꯣꯕꯥꯏꯜ ꯔꯨꯝꯗ ꯄꯨꯔꯛꯑꯣ ꯍꯣꯏ ꯇꯥꯔꯕ ꯇꯥꯔꯦ ꯇꯥꯔꯦ ꯄꯥꯕꯨꯡ ꯀꯗꯣꯝ ꯆꯠꯄꯤꯗꯣꯏꯅꯣ ꯑꯩ ꯐꯥꯝ ꯐꯥꯎꯗ ꯌꯧꯔꯨꯒꯦ ꯑꯗꯨꯒ ꯏꯇꯥꯎꯒꯤꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯛꯀꯦ ꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕꯩꯗ ꯆꯪꯗꯣꯏꯗꯤ ꯆꯪꯕꯤꯔꯨꯔꯅꯨ ꯀꯔꯤꯒꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤ ꯌꯥꯎꯔꯛꯄ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯁꯤꯗ ꯂꯩꯖꯔꯦ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯄꯥꯕꯨꯡ ꯆꯠꯂꯨꯔꯅꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯥꯏ ꯆꯣꯞꯄꯛꯀꯅꯤ ꯄꯥꯕꯨꯡ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯅꯨꯃꯤꯠ ꯂꯦꯞꯁꯟꯅꯕ ꯍꯣꯠꯅꯒꯅꯤ 이봉아 안간나 하시는거지 빨링이다디 하잉데죠 하자고 해볼 레이버니나 이봉어수 마나 야나바 카르디 마짤로 그도보게 마나 야나바 마콩 바이크로 마이라 아이나 하자베디 아이나 해디게노 마시다 안갈기나 타고 싶을 때 ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯍꯦ ꯑꯍꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯅꯪꯒꯤ ꯑꯪꯀꯜꯒꯤ ꯅꯪꯒꯟꯗ ꯆꯥꯎꯔꯛꯄꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯍꯟꯗ ꯍꯥꯏꯒꯅꯨ ꯍꯥꯏꯔꯦꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯊꯕꯛꯁꯤ ꯇꯨꯡꯗ ꯆꯣꯞꯅꯔꯛꯀꯗꯕ ꯂꯩꯔꯒꯗꯤ ꯉꯜꯂꯤꯉꯩꯗ ꯇꯨꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯉꯥꯡꯅ ꯂꯝ ꯍꯦꯟꯕ ꯌꯥꯔꯣꯏ ꯑꯩ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ 다다 쩌실러 영화이 맞아 위너네 인장나 삐양 보래 부설로 마초비야 직장하가 할로고 호호호 대마 좀 손고 속 비럭브라 나트가 까리 하이비기도 볼래 이게 가이비로 노 해다 하이비요 이때마 그시 레이테다 이제기세 레이버 말리 이제 까리 레이게 헥다 하요 꼬이가노 루파 리싱 망아묵다 다묵다 로제기 하게 도와 아동가 사이는 꼭 하이비를 걸로래 에이 마마 망아는 꼬너로이 따라 비고 호이 비마 나 온다 톨로우 해 망안디 그도 호게지 마디 앙앙 라이릭 다 호리 ꯌꯥꯝ ꯐꯩꯗ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤꯅꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯁꯦꯟ ꯌꯥꯝ ꯐꯪꯈ꯭ꯔꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯃꯃꯥꯒꯤ ꯕꯦꯛꯇꯒꯤꯅꯦ ꯂꯨꯄꯥ 10,000 ꯑꯃ ꯂꯧꯊꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯃꯃꯥ ꯆꯧꯕꯤꯅ ꯏꯟꯅꯕ ꯐꯖꯕ ꯐꯤ ꯑꯅꯤꯒ ꯐꯅꯦꯛ ꯑꯅꯤꯒ ꯄꯨꯊꯣꯔꯛꯎꯀꯣ ꯍꯣꯏ ꯃꯃꯥ ꯆꯠꯂꯣ ꯆꯠꯂꯣ अंकल कार येंबिदोइरा ओ इचा थोबी कारंग पतंग लौसिरायना लाइबनीने प्राइस लिस्ट ऑफ द पर होय लौरके अंकल सोमदंग हाक लेंसिनबियो होय होय फंबियो अंकल ने पाम्बिरिसे पेट्रोल की डीजल की इचा थोबा लौरदि आई पेट्रोल की ओइने लौगे डीजल दुदी मैखु इसेल चेलदर नुंगाइतेदा होंडा कंपनी ने साबा डीजल कार सिंगसिदी पेट्रोल कार दौना मैखु मरिगमता चेलोय ओ याम स्पेशल ओइना टेक्नोलॉजी वांगना साराबा कार ngaktane ओ करमबनो गाड़ी दिबेमा सोमदा खामिसिने ओ अदुदि अंगते येंगसिदना
ꯑꯁꯤꯗꯤ ꯒꯥꯔꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯗꯅꯤ ꯆꯥꯊꯣꯏꯕꯤ ꯑꯗꯨ ꯁ꯭ꯄꯤꯗꯇꯤ ꯃꯥꯒꯤ ꯁ꯭ꯄꯤꯗꯁꯦ 100 ꯄꯨ ꯍꯦꯜꯂꯕꯁꯨ ꯒꯥꯔꯤꯁꯦ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯃꯅꯨꯡꯗ ꯇꯣꯡꯉꯤꯕ ꯃꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯣꯡꯉꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯗꯤꯖꯜ ꯂꯧꯕꯅ ꯐꯔꯦꯗꯅ ꯑꯗꯨꯗꯤ ꯃꯥꯏ ꯃꯥꯏꯂꯦꯖꯁꯤ ꯀꯌꯥ ꯂꯩꯕꯖꯥꯠꯅꯣ अंकल पेट्रोल की हान लेरंब माइलेज ना 17.8 ने अदुगा डीजल की ना 26 किलोमीटर ने ओ अदु ओरदी मागी प्राइस दी क्या मुग लई शोरूम दा 13,67,686 यामना रीजनेबल ओवर रेट ने ओ चे कोई ने पीब दी याबरा सर साइन अमता गाड़ी अमा डिलीवरी तौदु नत्रा औ माने ला तंफाजे याम लकी हो बेजान तंफा लापतिगी गाड़ी सु असुक मतिक सेल तब ngame कांग्रेचुलेशन थैंक यू सर कइनो बे मखाउ बाबा पुरोंग ले रही ने हां बाबा न जानिंगे हाइबदुदा अचौबा थीबने अचौबा गमता फंगक्ते यामद्रे यंगो ए यारे यारे ए हिंगिने एस फजर फजर सोनी है बाबा हां करे हबा से करेगी शेनु सिदा ऐगी थागी सैलरी ने हा इसा तो लोपंग लावा ngasi isa to lopang lawa ko 샤샤 나는 못 모르고 이나마 아이 또 로팡에 난 또 로팡가 봐 호이 나마 세 시세 이나마나 탐전비로 야래다 난 숨 탐진죠 아뿐바 생가우디 이나마나 탐가다바 바이샬로 ꯀꯌꯥꯅꯣ ꯁꯤꯕꯣ 10,000ꯅꯦ ꯌꯥꯝꯃꯤꯀꯣ ꯌꯥꯝꯅ 이나마 ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯣꯠ ꯑꯃꯃꯝ ꯂꯩꯔꯨꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯍꯥꯟꯕ ꯇꯣꯂꯣꯞꯅꯤꯅ ꯂꯥꯏꯟꯗꯧꯗ ꯀꯠꯂꯨꯁꯤꯀꯣ ꯍꯣꯏ ꯏꯅꯝꯃ May I come in, sir? Come in. गाड़ी में डिलीवरी तो दे रहा Oh. फमो फमो तंफा कक्सिंगदने कंपनी की ब्रांच अमा हांगदबले अदुगी मफम चाब जगह अमा सुम येनिंगबा सुम ngahak chathobu yagadra Yai, sir. अदुदी से सी थादोखरा अदुदी नंग ड्रेस होंगरो Sure, sir. Hey, isa tampala edu kare hai pakai doroba. Babu. Hey, tampa. Babu, aigi tolop haba phangi. Babungi phaijomga bungyat amaga. Imagi ni na phima leire. Ha. Kagdo bugle rei do ne. Sina imagi. Yareda. Fare. Se. Isa na leira bani na babung na pam na set patare na. Ado babung wai ge. Isa tha babung na pigi ba lupa la ka madu nang singe kala no. Mado ipa na pi ba. Yamale babung, ai singa kani. Hey, madu khan ba yade. Nang na kana thajna kana. Ipa gi mieng di chap manai ne. Pare babung nungai re. Nasidi Sunday ni na sak zargan ko. Babung ne nga leiru ki ke. Pamo. Ai sak lo chalu ki ko. Thaba inkhang ju lo chalu ki. Hoi ma. Jaga sing jabi. Jase. Noi sinau se kaya ne ba. Ibung amaga aiga tane madam. Ibung dudi yum palabro. Pale, angang ama leire. Ahal mandi suri bra. Ima di leikidre. Baba di leire. Ibung dudi kay dauri ba. Auto kar thauri madam. Dudi nang sel kan tanda ba yadre ko. Haibadi hayeng thaudo wa thokta nabung do wa hauda na ba. Hoi, adu hai tare. Ado yum pan ga da badi kayang wa li ba.
ꯌꯥꯝ ꯋꯥꯠꯂꯤꯗ ꯑꯗꯨ ꯋꯥꯈꯜꯒ ꯊꯣꯏꯅ ꯂꯩꯖꯗ꯭ꯔꯤ ꯑꯗꯣ ꯇꯉꯥꯏ ꯐꯗ꯭ꯔꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯅꯨꯄꯤꯅꯅꯦ ꯆꯍꯤ 35 ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯅꯪ ꯍꯣꯏ ꯃꯦꯗꯥꯝ ꯅꯨꯄꯤꯒꯤ ꯈꯣꯡꯐꯝ ꯍꯥꯏꯕꯁꯤꯁꯨꯅꯦ ꯌꯥꯝ ꯂꯨꯏ ꯇꯨꯡꯒꯤ ꯈꯟꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯁꯥꯔꯒ ꯃꯔꯤ ꯑꯃ ꯊꯝꯅꯕ ꯑꯩ ꯁꯤꯜꯂꯛꯑꯒꯦꯗꯅ ꯑꯩꯈꯣꯏ ꯁꯔꯒ ꯀꯗꯥꯏꯗꯤ ꯋꯥꯅꯣꯗ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯏꯀꯥꯏꯖꯩꯀꯣ ꯃꯦꯗꯥꯝ ꯃꯗꯨꯏ ꯋꯥ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦꯅꯦ ꯁꯥꯔꯅ ꯍꯧꯗꯣꯔꯛꯄꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯑꯩꯈꯣꯏ ꯁꯔꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯔꯗꯨꯕꯨ ꯀꯔꯤ ꯈꯜꯂꯒ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯑꯣꯏꯔꯤꯅꯤꯌꯦ ꯃꯦꯗꯥꯝ ꯌꯥꯝ ꯈꯦꯠꯅꯃꯟꯈ꯭ꯔꯦꯗ ꯍꯥꯏ ꯀꯔꯤꯒꯤ ꯈꯦꯠꯅꯕꯅꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯈꯨꯗꯣꯡꯕꯨ ꯆꯥꯔꯕꯗꯤ ꯅꯝꯗꯅ ꯍꯦꯛꯇ ꯂꯩꯁꯤꯟꯒꯗꯕꯅꯤ ꯑꯪꯀꯜ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯁ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦꯃꯦ ꯈꯔ ꯊꯨꯔꯣ ꯀꯅꯥꯅꯣ ꯏꯇꯥꯎ ꯑꯁ ꯑꯩꯈꯣꯏ ꯐꯥꯝ ꯄꯥꯅꯕ ꯃꯦꯅꯦꯖꯔ ꯃꯤꯅꯥꯏ ꯃꯆꯥꯗꯨꯅꯤꯅꯦ ꯑꯁꯤ ꯉꯁꯥꯏ ꯂꯥꯛ ꯌꯥꯔꯝꯅꯦ ꯀꯩꯗꯧꯅꯣ ꯈꯪꯗꯦꯃꯦ ꯀꯔꯤ ꯍꯥꯏꯅꯗꯧ ꯂꯩꯒꯦ ꯌꯨꯝꯗ ꯂꯩꯍꯧꯅꯕꯅꯤꯅꯦ ꯁꯤꯗ ꯆꯦ ꯆꯥꯡ ꯁꯨꯗꯧ ꯃꯌꯥꯝ ꯂꯩꯔꯤ ꯏꯃꯥꯒ ꯄꯥꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯁꯦꯔꯧꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯊꯥꯖꯁꯤ ꯀꯝꯗꯧꯁꯤꯒꯦ ꯍꯦꯛꯇ ꯐꯥꯔꯁꯤꯔꯥ ꯑꯁ ꯉꯥꯏꯈꯣꯗ ꯐꯥ ꯄꯨꯟꯕꯩ ꯊꯕꯛꯁꯤ ꯌꯥꯔꯤꯃꯈꯩ ꯇꯧꯒꯨꯝꯁꯤ ꯍꯌꯦꯡ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯨꯅꯤ ꯀꯩꯅꯣ ꯃꯥꯅ ꯎꯂꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯒꯦ ꯀꯔꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯤ ꯊꯥꯖ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯁꯛ ꯍꯟꯗꯕ ꯑꯃ ꯍꯥꯏꯔꯝꯃꯒꯗꯤ ꯃꯁꯛ ꯐꯖꯕꯗꯨꯒꯤ ꯂꯧꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯊꯤꯔꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗ ꯆꯥꯅꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯋꯥꯈꯟꯗ ꯑꯩꯁꯦ ꯁꯛ ꯊꯤꯁꯤꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯅ ꯁꯛꯀꯁꯨ ꯊꯤꯗꯤꯌꯦ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯏꯇꯥꯎ ꯑꯗꯨꯗ ꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛ ꯑꯦꯔꯤꯌꯥꯁꯦ ꯏꯇꯥꯎ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯏꯌꯥꯎ ꯌꯥꯎꯔꯤꯅꯤ ꯏꯇꯥꯎ ꯁꯧꯔꯥꯒꯤ ꯄꯥꯠ ꯂꯧꯔꯛꯀꯅꯨ ꯏꯇꯥꯎ ꯁꯧꯔꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯅꯨꯄꯤꯅ ꯄꯥꯝꯗꯕꯁꯦ ꯄꯥꯝꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯏꯇꯥꯎ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕꯖꯥꯠ ꯅꯠꯇꯦ ꯏꯇꯥꯎ ꯅꯪꯅ ꯉꯁꯤ ꯐꯖꯅ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯠꯅꯅꯕ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤꯅꯦ ꯁꯦꯀꯦꯜꯂ ꯂꯣꯏꯅ ꯎꯗꯣꯏꯅꯤ ꯏꯇꯥꯎ ꯈꯣꯏꯗꯧꯅ ꯁꯧꯒꯠꯂꯛꯄꯒ ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯁꯦ ꯀꯩꯅꯣ ꯑꯪꯀꯜꯅ ꯁꯨꯝ ꯊꯦꯡꯉꯛꯏꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩ ꯉꯥꯏꯔꯛꯏꯁꯦ ꯑꯉꯥꯡꯒꯤ ꯁꯦꯟ ꯈꯔ ꯊꯥꯔꯨꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯗꯤꯅꯦ ꯇꯣꯛꯈ꯭ꯔꯣ ꯑꯩ ꯃꯤ ꯑꯃ ꯊꯤꯒꯦ ꯑꯁ ꯌꯥꯔꯦꯁꯦ ꯆꯠꯁꯤꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯀꯣ ꯑꯣꯟꯊꯣꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯆꯦꯜ ꯑꯃ ꯄꯛꯇꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯃꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯨꯗ ꯂꯤꯆꯟꯒꯤ ꯀꯨꯞꯄꯗ ꯅꯝꯁꯜꯂꯒ ꯍꯥꯠꯇꯣꯛꯑꯃꯗꯤ ꯀꯔꯝꯗꯧꯅꯤꯅꯦ ꯃꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯀꯣ ꯑꯣꯟꯊꯣꯛꯅ ꯂꯩꯍꯧꯔꯣ ꯉꯟꯅ ꯂꯧ ꯂꯥꯛꯇꯣꯏꯅꯤꯀꯣ ꯂꯥꯛꯑꯣ ꯆꯠꯂꯦ ꯇꯝꯐꯥ ꯅꯪ ꯁꯥꯔꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯆꯪꯉꯨꯆꯣ ꯂꯛꯁꯨꯝꯕ ꯀꯥꯏꯁꯦ ꯏꯍꯥꯄꯣꯟꯇꯦꯀꯣ ꯁꯔ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯗꯦꯠ 20ꯗ ꯗꯦꯜꯂꯤꯗ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯔꯨꯒꯗꯕ ꯑꯗꯨꯗ खरा लाइट होइबा कोट सूट अमा लेबा पाम इबाइनी मार्केट ngaतंग समिनबा यागद्रा याई सर अदुदि नंग ड्रेस होंगरोने फनी सर से आई
मार्केट फोटो चलुखी तंफादा कोट मसूम खलंगी खलनबिरु अदो सार मागी सु मसु मखनबदी कौबिरकनुको फरे थोगी इसे चलसिरा कहीं माना फोन पाइड्रीसिना कहीं यानो तंपा के लेरे ngasi da mangal da thengnabra aidi thabok mafam chalubudagi thengnadrine kedore ngasai dagi aina phone tawda pairakti kakthale oh em tu tawro yenge ko 이따 kay lege tampana call jin tawda pairakti kakle hisi sumro pairo my phone jita kedu yorge kona hagida kon be yaroi ni aingondu bu kegi lote no hairo ita aigi phibom khra sadabsida ma aingondi glap thoni no ba male ai ngasi mabulu chalui aigi misina yeng manuai ta bakhra ure maya pam da chakhrasno deita hello nang si office hour da kai chaluge kashu jatina mana nang lo chalubuda mana ubunu wai ta bakhra ure haisidi अखोई मैनेजर की कोट की मचूम द खनबियो हाइदना कैथेल दंग हक चटमिना रुबने मदुद माना लाना लौख्र जालो अदु ओरगदी आई एम तंग तोक्शनगे कहीं नोइना फोन तौदा पाइबिरक्ट्रिसिबो कश तौदे कैसम तौद्रगा पाइरक्तबा याब्राने आइगे इराल करी लेख्रगे लेते लेरांदी मथंदा सासबन फेमुसिंगना पाइरागा तोंगलबने मदुदा थिंगबम तौते नत्रा दाना खलिदो ओनरे अदुगा उरिबा मियेंगदुसु याम लाले लालिबा मियेंगदो नोंग चुमपसुए मई चक्रबा थमुइसे
Achitana ay mutu kaninde. Dana hainingise kaino. Ay nanggi wakal tato kay lebre. Ay ngamoy. Ay daga kaina ba sungong ngamoy. Nungsiba sibu machu pangsang da sangyabro. Namito. Ako'y sargi pi malay ba chatminaruban eh. Kuy na sulay rakte. Ay di cham na chatpani. Boss na hayrakpani na yada yari bo. Boss na pakang natro. Mana nung bunus siya ragadi. Boss na hayraban na yagadoy natro. Ta. Ay kitamoy kain na buhay haibigano. Ay na nung siba di takagdani. Ay na ihen mapambagi wakal dadi namdana chinchan bigano. Matam si Selgi matam litan pa. Nung siba na kaidang wenda sumangat pibang amoy. Larabay gumana ikut kulay pa jara buso. May tiga ni kang balan pam si dadi ay siyong naroy. Nangay giwakal tato. Tato ka ni. Ay soy na tato ka ni. Ay hayang magtabag tato ka ni. Tapa. Ngamoy na kanra. Ha? Ay wasa ura. Ilale. Ilale harita. Aduti. Ay buta mo isang nanong siya hayo. Hayo. Ay nambutang mo siya nung siya pa. Ado ahal laman karam ta yor kanu haibadda ai khoi ani heda labani ko itaw as yari di ito nate ay khoi ani ya narga luirab natro ado bu itaw hayeng hajin kharai mi mitadina sumang se pik thalan ga dorwin ko itaw na pamba do loy na to biro ay karim haijadre wari su luirab ni itaw ai khoi mu yong tawrasina ado itaw ai bo mu ka khoirong ko haribro as 어떤 도굴론 강기드래 어이봐 우리 지우네 고름자리 야래 강리드는 난 Ado, ay ibimay manaktang to sang zarukigi. 쌍수 야니 소음다 짱시 랭신비로 이따 소음다 랭신비요 Yare. Bemo, adidi ima hoy amu jatlage ko. Hoy ma. Ado isa na sana ba. Ima na kay no khara Yani ma, pibiramano. Karigi yadoino. Se lausalo se. 나마는 웅시드나 비라가 럭샬로 Paisalo. Adudi ima hoy amu jatlage ko. Pani ma. 이따 아이 털었겠고 Kaino ima hoy toisibo. Kaidaurage bu kaino. Si thabak se ina ngamoy na haigiba natro. Waga loishanari sina kamai toiba. 낭기 바bunga 아마망아이데기 마사 이사피나시 해드나 락पनिन हे nang nunghaina leiduni ni bema aina pamdaba nupadudabu aina kamai nungai leidoino he nang na khangi tung mangai mama mapa se yam phabani ai mama do na di lobi gadaba na tedana se selga se bithok jo ai lawro se bithok jo bai lawroi ba nang bom to khanda go kaidoragi bema kai khanda dori ge ma ai ga nuksina ba leije hairedana ina khon basu moine hele imung manung do officer nga tane adudi na hana hahelaba yadra hahelage haibabu ima hoina tumin leithoi natro ai nga sine noi thabak seng loisalaba ai nga si ahing da hu chara sini hai sini ai haidi khang dei sini hai sini parese nang ga nuksinari ba nupa do adu da chenthokro imana thopa thengnarage aduga ne nang ne phataba wakhandi khanganu ko
ꯍꯜꯂꯣ ꯗꯥꯃꯉꯥ ꯊꯥꯖ ꯇꯤꯜꯂꯦꯔꯦ ꯗꯥ ꯀꯣꯔꯧꯗꯣ ꯑꯩꯅ ꯐꯣꯟ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯅꯦ ꯑꯗꯨ ꯃꯥ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯤ ꯃꯥꯗꯤ ꯃꯣꯔꯦꯗ ꯆꯠꯈꯤꯕꯅꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯗꯥꯃꯉꯥ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ ꯄꯥꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯨꯝꯗ ꯑꯍꯜꯁꯤꯡꯅ ꯑꯩꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯁꯜꯂꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯑꯝꯇ ꯊꯤꯟꯕꯤꯌꯣ ꯑꯦ ꯊꯦꯡꯉꯦꯍꯦ ꯒꯥꯔꯤ ꯅꯪꯈꯤꯗ꯭ꯔꯥ ꯅꯪꯒꯤꯅꯤꯌꯦ ꯑꯩ ꯑꯝꯇ ꯃꯥꯏ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣꯀꯣ ꯑꯩ ꯃꯣꯔꯦ ꯄꯥꯔꯀꯤꯡꯗ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕꯤꯒꯗ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯀꯣꯟꯅ ꯈꯣꯏꯔꯝꯃꯒꯦ ꯂꯥꯏ ꯈꯨꯔꯨꯝꯈꯤꯒꯦꯔꯣ ꯊꯣꯔꯛꯄꯗ ꯑꯣꯏꯅ ꯈꯣꯏꯔꯝꯃꯁꯦ ꯑꯃꯨꯛ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯆꯠꯂꯁꯦ ꯑꯗꯨꯝ ꯇꯥꯃꯣ ꯊꯣꯔꯛꯄꯗ ꯑꯣꯏꯅ ꯈꯣꯏꯔꯝꯃꯁꯤ ꯆꯨꯡꯉꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯀꯣꯔꯧ ꯂꯩꯈꯤꯕ꯭ꯔꯣ ꯃꯥꯗꯤ ꯏꯝꯐꯥꯜ ꯆꯠꯀꯅꯤꯅ ꯊꯣꯛꯈ꯭ꯔꯦ ꯍꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯛꯈꯤꯕ ꯐꯅ ꯀꯨꯏꯈ꯭ꯔꯦ ꯆꯠꯁꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗ ꯍꯟꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯥꯔꯀꯤꯡꯗꯨꯗ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯏꯝꯐꯥꯜꯐꯥꯎꯗ ꯊꯣꯛꯁꯤ ꯌꯥꯒꯗ꯭ꯔꯥ ꯏꯝꯐꯥꯜꯐꯥꯎ ꯊꯣꯛꯄꯁꯦ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯕꯨ ꯉꯁꯤ ꯇꯉꯥꯏ ꯐꯗꯅ ꯏꯝꯐꯥꯜ ꯌꯧꯗꯕ ꯌꯥꯗꯕꯅꯤ ꯌꯥꯔꯒꯗꯤ ꯑꯝꯇ ꯐꯖꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯂꯩ ꯈꯪꯉꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯝꯇ ꯍꯥꯏꯅꯖꯔꯒ ꯌꯦꯡꯒꯦ ꯇꯥꯃꯣꯅ ꯄꯤꯕ ꯁꯦꯝꯕꯗꯣ ꯑꯩꯈꯣꯏ ꯄꯤꯖꯒꯦꯕ ꯇꯥꯃꯣ ꯄ꯭ꯂꯤꯖ ꯐꯔꯦ ꯐꯔꯦ ꯌꯦꯡꯉꯁꯤ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯍꯣꯏ ꯅꯈꯣꯏ ꯕꯣꯝ ꯄꯣꯈꯥꯏꯔ ꯏꯔꯥꯡ ꯂꯩꯔꯁꯤ ꯇꯥꯗꯕ꯭ꯔꯣ ꯆꯪꯉꯨ ꯌꯨꯝꯗ ꯆꯪꯉꯨ ꯈꯥꯃꯣ ꯁꯥꯔ ꯑꯩꯈꯣꯏꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯥꯡꯅꯖꯔꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦꯅ ꯁꯥꯔ ꯌꯥꯔꯣꯏ ꯅꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯃꯣꯔꯦꯗ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯗꯨꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ ꯄ꯭ꯂꯤꯖ ꯇꯉꯥꯏ ꯐꯗꯅ ꯊꯣꯛꯇ ꯌꯥꯗꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯆꯠꯄ ꯌꯥꯔꯔꯣꯏ ꯌꯥꯔꯒ ꯌꯥꯔꯔꯣꯏ ꯂꯝꯕꯤꯗꯤ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤ ꯍꯜꯂꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯗꯤ ꯀꯥꯈꯠꯂꯣ ꯑꯣꯛꯇꯣ ꯃꯣꯏꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯝꯃꯣ ꯐꯖꯅ ꯍꯥꯏ ꯑꯥꯔꯃꯤ ꯂꯥꯏ ꯂꯝꯕꯤ ꯊꯥꯗꯣꯛ 다자 아글루치 글리자시 나 꼭도 양 간지 입으라 난 깜만 나는 떠이니 제 레박시니 매용 차이나 파디아 조바 카톰시 히포
나콩디 잉드로나. 아이마, 나망아. 잉이네. 콩다 바이바도 호이디. 하이, 나라게 락보다부터 호이터 호이디 리브라네. 세. 아도이슈 콩다디 바이바도 호이디. 농아이테. 난 갈리두부 카이노. 하. 아이시 난게 핵 뽕미나 나봉 먹네 칼로. 난 나베야디. 난 나데 행 그만 자테바. 페이스 바타바세 아돔 슈빠게. 파레. 히브. 나망아. 낭기 짬라바 북셀세. 콰이데기 아당거니거. 다코록수 낭금나 북셀 차람가드라. 아이가 마가디 차무드라가 랑공가네. 아이능의 분치시죠. 마기 망할라네. 마기 타와요 저리비 능세. 마가 통난 바입세. 아이기 떡폼 떡보이 타오네. 버타오. 그래 앵들 각자 누아ꯛ터디 앵원데테 폰 들어오고. Ay tuknaba nga mo. Kaigiya. Tuknaraga 다aguma 파자바 누파 방도 만다바. Kayno hayo. 낭시 윰도 부슬로 하리네. Andudi yam laina lui he. Aishu khanthadana ya batang khai ma pithore. Kamai tawni side. ꯀꯩꯗꯧꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯑꯣꯖꯥ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯩꯈꯥ ꯌꯥꯎꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯣꯖꯥꯅ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯍꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯍꯧꯗ꯭ꯔꯤꯕ ꯁꯥꯔ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯀꯨꯏꯅ ꯅꯥꯔꯨꯔꯦ ꯅꯪꯗꯤ ꯅꯁꯥꯗꯨ ꯌꯥꯝ ꯐꯔꯒ ꯀꯔꯤꯒꯤ ꯅꯥꯔꯨꯔꯤꯕ ꯀꯔꯤ ꯆꯥꯔꯨꯔꯦ ꯀꯩꯁꯨ ꯆꯥꯗꯦꯗ ꯁꯥꯔ ꯈꯪꯗꯦ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯁꯤꯃꯇꯗꯤ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯑꯦꯛꯖꯥꯝ ꯌꯥꯎꯍꯧꯗꯕꯁꯤ ꯌꯥꯝꯅꯗꯤ ꯂꯨꯕꯅꯤꯅꯦ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯃꯦꯗꯤꯀꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯍꯥꯞꯄꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯇꯪ ꯊꯥꯔꯣ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣ ꯆꯥꯒ ꯊꯛꯈꯤꯁꯤ ꯉꯥꯏꯈꯣ ꯆꯥꯒ ꯊꯛꯈꯤꯁꯤ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯌꯣꯠ ꯂꯥꯛꯑꯦ ꯍꯥꯏꯗꯨ ꯅꯪ ꯄꯥꯎ ꯐꯥꯎꯅꯔꯕꯣ ꯐꯥꯎꯅꯔꯦ ꯄꯥꯕꯨꯡ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯦ ꯊꯥꯖꯈ꯭ꯔꯒꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯐꯅꯤ ꯄꯥꯕꯨꯡ ꯅꯣꯏ ꯆꯥ ꯍꯥꯏꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯇꯥꯎ ꯀꯩ ꯂꯩꯔꯦ ꯀꯥꯏꯗꯅꯣ ꯍꯩ ꯑꯗꯨꯗꯗꯤ ꯀꯩꯒꯤ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ ꯀꯩꯗꯧꯔꯦ ꯇꯥꯎ ꯅꯪꯒꯤ ꯐꯣꯟꯗꯣ ꯉꯔꯥꯡ ꯁꯨꯡꯐꯪ ꯐꯪꯗꯦꯅꯦ 모레 ꯆꯠꯂꯨꯏꯌꯦ 모레도 라인 아무 펑데 다자 그대오래 상금 들어봐 Kaisu tawde. 그놈디 더위다 그대오게 하요 더 다지지 nga랑 mayumda problem thokpatagi nang thenanamgidamak ibani nga랑 모레 talai akhoi nege orpaga nangdi 모레 thaduk jar 아이술 람미든 봄 poka야 해드나 nga apun toki army ani siobuni hoine aduna maram oidna gari amta chalangidrana ngasi yuk thulopani hego pugane no phone toraido adu kedok shaibnu thaja si mayumdadi itawda cheladuine hame ajibu ma kamai mayum dhandane adu ibu yumda kamai na haiduini haibadi ngarang de yumda lere thazna yumda itholpadi ngarang ne hare sida yumgi ansing kari haraga kamai na pawan salanduina as luri se sini to
ꯑꯃꯁꯨ ꯐꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯊꯥꯖ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯍꯌꯦꯡ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯟꯁꯤ ꯌꯨꯝꯗꯗꯤ ꯆꯦꯟꯈ꯭ꯔꯦꯅ ꯋꯥ ꯂꯥꯎꯔꯝꯅꯤ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯏꯇꯥꯎ ꯊꯥꯖꯅ ꯃꯌꯨꯝꯗ ꯍꯟꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯑꯃ ꯂꯩꯔꯔꯣꯏ ꯑꯗꯨꯅ 이마가 바본가다 이따오는 그놈 하질라가네 다저씨가 시부로 이따오 아이 이마가 바본가다 시파보다 오이도 방랑락트레 오이도 방랑락트레 하이두나 다코롱 나이부 칼라로 하이라 낭수 와칼렘 걷는디 아이 레이트라 강감디 낭 나랑 강감보다 까리까이게 파우스 방나바 방다버니나 할락니 할로이수 강데 아두기나 낙다나 락바시부 시보이게 이랄로 까나디 타자 나시드 낭 юм다 할로 안두데 시르수 야라바 mayam nang kado hangdo ai kari ane pakum piyo ino kaino mayam na hang kadaba haise ngarang muno koi kai leiruge hotel da leitradi kadai da leidoiba aduna neina yumda halo haise 다 때리는 아이도 나 다자가 이거질라는 우베 와라 이따오 ai koi 용기 leina ri mari sidi hana thamo sengna buso mina kai su biru ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯕꯨ ꯅꯪ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒꯦ ꯍꯥꯏꯔꯣ 타자 와상나 가능um지 юм다 난 다자지 럭철마가 말어 싫어 난 다자지 럭철마가 말어 싫어 고모 난 곰답디 알아 고모 아유 또 넌말 럭철마가 말어 해라봐 아유 시엘로르는 비데 일로봉 아도 너 제주게노 너 제주게노 시엘로르 비해봐 Ay, natay si Bong! Tama nga! Diba? Ay, nanong tayo sa dako raw! Ay, padoy! Nang master game mission to kramo. Alright. Hey, togdero. Si are zaitang. Si yabi yaro ini. Se, si bai silo. Hao. Hao. Kedro kita hadre dia. Hao. 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 Nang chanam na tin me masan me lausi tu pai lausi Nakaro 타사! 비벼사 미부 질지한다면 낭비 미부랍 달라이가노 타사! 저거 나 사퇴인데 저거 달라 다망아 ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯃꯉꯥꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯇꯥꯖꯥ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯦ ꯃꯃꯥ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯍꯩꯃꯥ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯗꯦꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯃꯣ ꯃꯉꯥꯜꯒ ꯐꯨꯅꯩꯌꯦ ꯀꯔꯤꯒꯤ ꯃꯣꯏꯗꯤ ꯐꯨꯅꯔꯤꯕ ꯊꯥꯖꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯆꯦꯜꯂꯁꯦ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯩꯔꯝꯗꯕꯗꯒꯤ ꯇꯥꯃꯣ ꯃꯉꯥꯜꯅ ꯃꯣꯔꯦ ꯐꯥꯎꯕ ꯊꯤꯟꯕ ꯃꯣꯔꯦꯗꯁꯨ ꯇꯥꯆꯧ ꯂꯩꯔꯝꯗꯕꯗꯒꯤ ꯃꯣꯏ ꯒꯥꯔꯤ ꯐꯪꯗꯗꯅ ꯑꯥꯗ ꯂꯦꯛꯑ ꯃꯥꯜꯂꯦ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯥꯖꯗ ꯂꯧꯁꯤꯜꯂꯨ ꯌꯥꯗꯦꯌꯦ ꯑꯗꯨꯏ ꯐꯨꯅꯔꯤꯕ ꯏꯃꯥ ꯇꯥꯃꯣ ꯃꯉꯥꯜꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯌꯦ ꯏꯁ ꯊꯣꯡꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯉꯥꯟꯅꯕꯨ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯝꯗꯣꯏꯅꯣ ꯀꯣꯛ ꯂꯧꯁꯟꯕꯤꯔ ꯂꯣꯏꯔꯦ ꯑꯗꯨꯗ 이씨, 통는 ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯉꯥꯜꯗꯣ. 이마디 그동 토크게. ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯦ. ꯑꯗꯨꯗꯤ ꯏꯃꯥ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ. ꯁꯤ ꯊꯝꯖꯜꯂꯣ. ꯀꯔꯤ ꯁꯦꯜꯅꯣ? ꯌꯥꯔꯅꯤꯗ. ꯌꯥꯗꯦ, ꯊꯝꯖꯜꯂꯣ. ꯍꯤꯗꯥꯛ ꯂꯩꯕꯗ ꯁꯤꯖꯤꯟꯅꯔꯣ. ꯌꯥꯔꯅꯤ. ꯆꯠꯂꯨꯈꯤꯒꯦꯀꯣ. ꯉꯥꯏꯈꯣ ꯇꯥꯁꯥ. ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯌꯨꯝꯗ ꯍꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯌꯨꯝꯗꯗꯤ ꯍꯜꯂꯔꯣꯏꯗ ꯃꯉꯥꯜ. ꯈꯣꯡꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯐꯝꯗꯨꯗ
ꯑꯩꯁꯨ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯒꯦ ꯄꯨꯟꯁꯤꯁꯦ ꯑꯩ ꯀꯩꯁꯨ ꯄꯥꯝꯃꯨꯔꯛꯇ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯇꯥꯖꯥ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯏꯊꯣꯡꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯗ ꯃꯉꯥꯜ ꯑꯩ ꯆꯠꯂꯒꯦ ꯇꯥꯖꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟ ꯂꯧꯒꯅꯨ ꯍꯥꯏꯕꯤꯌꯣ ꯅꯪꯅ ꯏꯇꯧꯗ ꯅꯨꯡꯁꯤꯔꯤꯕ ꯆꯥꯡꯗꯣ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯗꯥ ꯃꯉꯥꯜ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯣ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯃꯤ ꯇꯥꯖꯥ ꯇꯝꯐꯥꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ ꯃꯥꯗꯤ ꯀꯪꯐꯥꯜꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕꯅꯤ ꯑꯩ ꯅꯪꯕꯨ ꯍꯥꯟꯅ ꯀꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯇꯥꯖꯥ ꯅꯠꯇꯦ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯄꯨ ꯇꯝꯐꯥꯗꯁꯨ ꯈꯪꯉꯝꯗꯦꯅꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯀꯣꯏꯅꯩꯗꯥꯏꯅꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯥꯗꯤ ꯆꯠꯊꯣꯛꯇꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯦꯅ ꯍꯥꯏ ꯑꯁ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯐꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯍꯦ ꯃꯃꯥ ꯅꯪ ꯃꯁꯤ ꯅꯪ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯑꯃꯗ ꯁꯤꯜꯂꯒ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯦ ꯐꯣꯟꯁꯤꯡꯇ ꯄꯥꯏ ꯑꯝꯇ ꯄꯥꯏ ꯀꯔꯥꯏ ꯐꯣꯟꯂꯣꯡꯗꯤ ꯑꯝꯇ ꯄꯥꯏ ꯍꯩꯃꯥ ꯅꯆꯥꯅꯨꯄꯤꯒꯤꯅꯦ ꯍꯥ ꯑꯝꯇ ꯄꯥꯏꯈꯠꯂꯨꯅꯦ ꯍꯜꯂꯣ 이ቤ마 그이노 넌나 또이세 하 찔레바 하 찔레가 넌 그리기 바오 해도 바탈티바 아타바이디 그라이드노 아씨 아크네 아 손지주 수이소 파이네 뭘 바보 이샤 닝올 복불시보 수바이나 로이 떠오는 거더라 दादा इमुंगसिगी मीबु अमतबु उदिने सावबा मालेने होइने सावब्रा कइनो अमतबु थोलकदिने ओजाबु नना अखोन लानखिब लेबसु अमुक्ता ngapiu लाइसिद नुपादुगी मपादुदी यौबिब्रा ओजाबु निपागी अपोपदी लैखिद्रे ओजा लाकपिरिसि करी थोनबगे इबुंगोदुगी हेक पोकपीबा ममादुग पोकमिनबा बाबुंगनी अंगांगदुना चेनग्रिबसे ngasi numit humni sure nati pau haidokpusibu numit humnigi matungda haidoknabro ओजाबु अंगांसिंगी पाउ हेन थेंना फंगजबदगी करी पाउ फंगदबाइदि हा हौजिक मोबाइल के मतमसिदा पाउ फंगदबाइदि कइनो ओइ नोएबु सुतब नत्रो हा एबु सुतब नत्रो यारे चल चल numit ताद्रिंगिदने
ꯑꯉꯥꯡꯗꯣ ꯊꯤꯜꯂꯛꯀꯗꯕꯅꯤ ꯑꯉꯥꯡꯗꯣ ꯊꯤꯜꯂꯛꯄꯗꯅꯦ ꯅꯨꯄꯥꯗꯨꯅꯦ ꯃꯃꯥꯗꯨꯅꯦ ꯌꯥꯎꯒꯗꯕ ꯃꯤ ꯑꯇꯩ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯇꯧꯗꯕ ꯅꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪ ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯏꯕꯤꯈꯣ ꯉꯥꯏꯕꯤꯈꯣ ꯑꯃꯨꯛꯇ ꯐꯝꯊꯕꯤꯈꯣ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯊꯛꯃꯤꯟꯅꯈꯤꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯅ ꯍꯜꯂꯛꯇꯕꯗꯨꯗ ꯃꯄꯥ ꯁꯥꯎꯗꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯐꯝꯕꯤꯔꯝꯈꯣ ꯑꯩ ꯆꯥ ꯄꯨꯊꯣꯛꯆꯔꯛꯀꯦ ꯇꯥꯆꯧ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯆꯠꯈꯤꯗ꯭ꯔꯣ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯃꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯁꯥꯎꯍꯧꯔꯦ ꯑꯩꯈꯣꯏꯅ ꯆꯠꯍꯧꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯣ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯏꯆꯥꯁꯦ ꯖꯦꯟꯗ ꯊꯥꯖꯟꯕꯤꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯍꯦꯔꯥ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯕꯨꯡꯒꯤꯁꯨ ꯃꯤ ꯂꯩꯅ ꯀꯩꯅꯣ ꯆꯠꯂꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯕꯨꯡꯉꯣ ꯅꯪꯒꯤ ꯑꯁꯣꯛꯄꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯆꯠꯂ ꯂꯣꯏꯔꯦ ꯃꯇꯥꯡꯁꯤꯗꯗꯤ ꯃꯤꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯕ ꯇꯥꯕꯅꯤ ꯇꯩꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯆꯠꯂꯨ ꯅꯕꯨꯡ ꯅꯈꯣꯏ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯦ ꯗꯥꯗꯥ ꯑꯩ ꯌꯨꯝꯗ ꯐꯤꯔꯣꯜ ꯑꯃꯇ ꯍꯣꯡꯗꯣꯛꯆꯔꯨꯈꯤ ꯐꯅꯤ ꯂꯦꯡꯕꯤꯔꯣ ꯑꯩ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯂꯩꯔꯤꯗꯣ ꯑꯝꯇ ꯊꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯒꯦ ꯕꯦꯝꯃ ꯏꯄꯥꯅ ꯅꯊꯟꯇꯅꯤ ꯄꯣꯛꯏꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯅꯤꯡ ꯊꯨꯡꯍꯟꯕꯅ ꯏꯊꯧ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯕ ꯁꯤꯔꯣ ꯅꯪꯒꯤ ꯄꯥꯟꯗꯝ ꯏꯄꯥꯅ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯂꯥꯏꯔ ꯆꯨꯗꯠꯂꯕ ꯅꯨꯄꯥ ꯑꯃꯒ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕ ꯁꯤꯜꯂꯤꯕꯁꯦ ꯈꯨꯝꯃꯨ ꯈꯨꯝꯗꯕꯗꯤ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯈꯣꯡꯐꯝ ꯁꯣꯏꯈ꯭ꯔꯦ ꯃꯥ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯗꯤ ꯅꯠꯇꯦ ꯀꯔꯤ ꯀꯔꯝꯕ ꯅꯝꯊꯥꯛꯇꯣ ꯏꯆꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤ ꯐꯩ ꯈꯪꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯖꯦꯜꯗ ꯅꯝꯁꯤꯟꯒꯅꯤ ꯄꯥꯕꯨꯡ ꯃꯥꯗꯤ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯦ ꯃꯥꯒꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯀꯔꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯥꯒ ꯃꯣꯔꯦꯗ ꯗꯥ ꯀꯣꯔꯧ ꯊꯤꯕ ꯆꯠꯂꯦ Pablo, ay maglungong pam. Masimatang pabong na yabiyo. Pare, hꯧꯖꯤꯛꯇꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯒꯅꯤ. ꯑꯩꯅ ꯃꯃꯥ ꯃꯆꯥ ꯀꯧꯔꯤꯁꯦ ꯃꯈꯣꯏꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯅꯤ. ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯗ ꯏꯄꯥꯅ ꯄꯦꯜꯂꯕꯗꯤ 이차기 나닝 동안이니 마두 나트라바디 바봉 에이 한닥티 낭 이빠기 아빠마이 마약다 잣게 칸간 시비야니 이까이분 낭예다나 한닥티 시기부 수야이까 이봉아 코름 바보 야래 이봉아 야래 인도니 이사시 개야네바 이봉아 아이기 이자디 이자누빠 시마각다네 로우디 개암레이 ꯂꯧ ꯃꯆꯦꯠ ꯑꯃ ꯂꯩꯖꯔꯝꯕꯗꯨꯁꯨ ꯃꯄꯥ ꯂꯩꯇꯕ ꯆꯍꯤꯗꯨꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯏꯕꯨꯡꯉꯣ.
Itek ipabudi sajadre bungo. Ado angang ani sidadi thongna hanko. 야래 야래 야래. 타박 시대디네 구름번나가디 와로신 부르고 야로이. 이봉호 능디 거리 클래스 북디 땀호바. 바보 에 이코노믹스다 마스터 로저리. 능 타박 도게디 칸다브라. 까노 나저리 바보. 아이기 이차누피세 마탄다니. 이차누피는 레기더브 이문도 따라이 오이버디 야로이. Number 1, 누파도 마틱 잡은 미 오이기더브. Number 2, 레이기더브 이문도 빌딩 오이기더브. Number 3, 아이기 nga이 sen 오이나바다 마파 잡아 오이기더브. 어이, 하이버싱세. 아이, nangonda sahi magi matambige. Nangangwadra? Ha? Nangangwadra? Ha? Paukum di biyo. Tamin lebe di yaroy. Hayo, nangangwadra? Nangwani. 그리고뭐 넘다가 독로버디 나쁜 시집바 그 흉상들리기니 아두가 남근이 하이라가 낭 롯기버디 야로이 어이 낭낭 남근이 하이리바 마람도 이것도 비요 ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗ ꯄꯥꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩ ꯊꯕꯛꯁꯦ ꯁꯣꯏꯗꯅ ꯂꯥꯏꯅ Very good. Very good. Hey, nang ay ichanupidamak khwaidagi matik chaba nupado nangni. Memtoy. Ichagi maraibuk na tamkibada pamdi haina inthokpibagi mahutta aikhoy na ngamnabadi sembiraga matik sahanbadi kari kai. Moy babu, adu bangni ina pamjabasu. Ibungo. Ipawaigi. Chahi amagi manungda ipagi aningba apama pangthokpa haibase nakhoi anigi khutta leire. Honabana noigi sel puthokpana aigi. Masina ne aikhoigi aroiba warep oirasiko. Itaw lagi bro. Tada, layi, imungda layi. Jangbiro. Hai. Tao. Lao, imung chang chila. Imung chang bagi bukan na balay kita na itaw. Tao. Ay kari hagi dum haibam khangdri tao. Ay handaki matang si sibaga chap manarbani ni tao. Isa warak ta badagi shoy banida. Hoi. Ay ge shoy ba amana. Isagi aningba pamba ay hangsabuda. Kairo lekay mangga. Ay bu kaya tini kay banangan. Kaya tini sopal labano. Hoi itaw. Itaw su kay ba budi khar nang mani. Adu itaw ay sumadugi China do chap chana phangibani ni itaw. Ada haijing kharai mak pudana miya wawa lawba budi natabani na. Yare itaw. Warung na rumsi. Ay itaw da amta khurumjagi. Khurumbana yaroy ni itaw. Masigi tabakse itaw na yamna line khanbade. Era itaw ay su yamna line lawbui wadi natin. Tada, aisu sauningbadagi isado khara phubi kare.
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯝꯗꯧꯔꯨꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯨꯍꯣꯡꯈꯤꯕꯗ ꯇꯥꯔꯦꯅꯦ ꯑꯉꯥꯡꯅꯗꯤ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏ ꯋꯥ ꯑꯔꯦꯞꯄ ꯑꯃ ꯈꯪꯅꯗ꯭ꯔꯤꯗ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯑꯍꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯑꯃꯗ ꯆꯦꯜꯂꯕ ꯍꯨꯏꯕꯨ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯒ ꯊꯤꯒꯪ ꯎꯕꯗ ꯆꯣꯡꯊꯩ ꯍꯥꯏꯕꯗꯨꯅꯤꯅꯦ ꯇꯥꯎ ꯑꯩꯒꯤ ꯏꯆꯥꯁꯤ ꯗꯣꯂꯥꯏꯕꯨꯗꯤ ꯊꯤꯀꯪꯅ ꯍꯦꯟꯅ ꯈꯣꯏꯗꯥꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯍꯨꯏ ꯍꯥꯏꯁꯤꯗꯤ ꯃꯄꯨꯅ ꯂꯦꯝꯕ ꯑꯔꯦꯝꯕꯈꯛ ꯄꯤꯖꯗꯨꯅ ꯌꯣꯛꯄꯅꯤꯗꯣ ꯀꯩꯁꯨ ꯈꯪꯖꯄꯣꯠꯇꯦꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯇꯧꯕꯒꯤꯕꯨꯗꯤ ꯃꯆꯥ ꯍꯥꯏꯁꯤ ꯃꯔꯝ ꯆꯠꯄꯅ ꯌꯥꯝꯅ ꯂꯨꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯅꯤ ꯑꯗ ꯂꯨꯔꯤꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯍꯦꯛ ꯎꯕꯗ ꯎꯅꯤꯡꯉꯤꯅꯦ ꯏꯇꯥꯎ ꯃꯁꯤꯗ ꯑꯩ ꯄꯥꯡꯒꯜ ꯑꯝꯇ ꯊꯣꯛꯇꯕꯅꯤꯅꯦ ꯏꯇꯥꯎ ꯐꯧꯍꯥꯝ ꯑꯃ ꯁꯥꯠꯂꯒ ꯅꯥꯄꯟ ꯇꯧꯕꯒꯤ ꯋꯥꯅꯤꯅꯦ ꯐꯧꯍꯥꯝ ꯑꯣꯏꯖꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯐꯧꯑꯣꯏꯕꯤꯅꯤꯅꯦ ꯐꯧꯑꯣꯏꯕꯤ ꯃꯤꯅ ꯁꯦꯜ ꯊꯧꯅꯤꯡꯕ ꯅꯆꯥꯅꯨꯄꯥꯒꯤ ꯃꯁꯛꯇꯣ ꯏꯌꯥꯅꯨꯄꯥ ꯑꯣꯏꯅꯤꯡꯗꯦꯅꯦ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯅꯪꯅ ꯇꯥꯟꯗ꯭ꯔꯁꯨ ꯑꯩ ꯆꯠꯀꯅꯤ ꯅꯒꯨꯟ 이군 ꯈꯪꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯇꯝꯅ ꯄꯣꯔꯛꯄ ꯊꯕꯛꯇꯗꯤꯅꯦ ꯅꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯅꯨꯀꯣ ꯆꯦꯟꯒꯗꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯑꯥꯗ ꯀꯔꯤꯒꯤ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯅꯪ ꯀꯔꯤꯒꯤ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯇꯝꯄꯥ ꯅꯪꯗ ꯁꯥꯎꯈꯤꯅꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯅꯉꯣꯟꯗ ꯂꯤꯒꯦ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯗꯦ ꯑꯣꯏꯖꯕ ꯊꯤꯔꯤꯁꯤꯕꯨ ꯅꯪꯂꯣ ꯑꯩꯔꯣ ꯑꯣꯏꯖꯕ ꯊꯤꯔꯤꯁꯤꯕꯨ ꯅꯪꯂꯣ ꯑꯩꯔꯣ ꯅꯪ ꯏꯅꯥꯛ ꯈꯨꯟꯕꯤ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯋꯥꯁꯤ ꯑꯃꯨꯛꯇꯗꯤ ꯇꯥꯈꯣꯗꯅ ꯇꯥꯔꯒ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯗꯤ नमित ही नबी तारा करूँ को तंफा तंफा लब थमोगी अतियादा लब थमोगी अतियादा लब थमोगी अतियादा वांगना पायरंबा ऐगी तेलंगा वांगना पायरंबा ऐगी तेलंगा हो तेलंगा ऐगी हो तेलंगा पाय खरे नंदी नुक्षिगी लंगला ततुना हलक लरुई आमु ऐगी इनाता हो तेलंगा ऐगी हो तेलंगा निंथौ काबदा अदुदे इन हल्ले पत्रो नुपीना लदी ना खुले आइनबनी कइनो खुल्लनी अमसो मतेंग लौनफम लेतबा ngaktane chara hela kanga siminabra khangpote अदु अरगना सीदौ सरो कइनो खनौ न पत्रो तोकनरा से हाइरा नंग वानिदा ai toknaba ngam कइगे toknaraga tabu ma phajaba nupa phangdo manda नंगी सिदे चरा हेलगा एंगोन सुम येंगलिंग मत्रो नुशीबनंगना कफले आइबु अपाम्बनंगना काय हल्ले थमोय आने अवांगे पल असीदा करिगी नो आइबु
लापथोखरे नुंशिबा लापथोखरे नुंशिबा लाग्लरोयामु येनिंथा हांग्लबा थमोइगी अतियादा पाउजे बुरीबा नाथै खरो नंशो आइगी ना यौरमदाना नाथै खरो नंशो आइगी ना यौरमदाना बलमैशा लांगलबी ऐबोरगा थाजनंशुलो लबरा लेचिलता ताबीरा रोई कनासो ऐगे थमोइगी वाका Kapunangsho naning tamna hang laba thamoigi atiyada wang na pairamba aigi telanga wang na pairamba aigi telanga हो तेलंगा आएगी हो तेलंगा करिनो उंगिदुना करी खालिनो कैसु खंदेदा मैडम कईनोमा खनबा माली पुकनिंगदा चैथेंग अमा पीबगुम तौइको से मधु काउथोकनाबा सारदेगी साइन अमा लौरसो से चलो फगनी मैडम करी प्रॉब्लम लेरे जानोने ए तंफा लाओ इमुंगदा चंगा फमस लाओ आई फम लाप नते नंगी सेल सिंग बलाक पनी खरा सिदिनरे वरो बयादे अमा तंफा नाखो करी हाइनिंगाई बुलेगे तंफा नंगाई बुलाना खनखिनु आई नंगोंदा वारी से अमता सागेना खल्लगा लेरमिनी थौदोक से वारी सारगा हेक्ता कोकपा यागद्रो आई वासे हान अमता तागु तारु बै काना बलाई ट्रब वारी तो आई तानिंग दे तंफा करीगुम पोत्सक अमा लंबीदगी खुनबा तारबदी पोतुगी मपु थीरगा पीबा ताबा इसा खक्तगी खनबा तारबदीने मीति नरु तंफा ngaiko nangai bu yam wara hore pare ai kem ta hairo ado ai ira lei leite habesa nang ko na khangkani pare sinai bani ki wari ne sel sidi babung na nangi damak ta pibane sidi buko आई पाबुंग दे इसे लोखी दे पा
ꯅꯪꯅꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯎꯪꯗꯨꯅꯗ ꯂꯩ ꯁꯦ ꯆꯥ ꯑꯗꯨꯝ ꯊꯛꯑꯣꯁꯦ ꯀꯥꯟꯅꯗꯕꯗ ꯀꯣꯛ ꯁꯥꯒꯗꯕ ꯋꯥꯈꯟꯗꯣ ꯈꯜꯂꯨꯔꯅꯨ ꯅꯨꯡꯉꯥꯏ ꯂꯩꯌꯨꯁꯦ 이놈아, 아이안 뺀데. ꯄꯦꯟꯗꯕꯗꯨꯅ ꯅꯪꯉꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯍꯟꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯕ ꯄꯣꯔꯛꯀꯗꯒꯦ ꯃꯥꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯗꯅ ꯅꯪꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯉꯣꯟꯗ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯗ luhongnaba silaisidhi. ꯑꯩꯈꯣꯏ ꯁꯔꯒꯤ ꯋꯥꯐꯝꯁꯤꯗꯤ ꯏꯀꯥꯏꯖꯩꯗ ꯏꯅꯝꯃ ꯃꯇꯤꯛ ꯃꯄꯥ ꯆꯥꯃꯟꯗꯦ. ꯍꯦ ꯄꯪꯕꯤ ꯁꯅꯥꯒꯤ ꯈꯧꯖꯥꯎꯗ ꯈꯨꯗꯤ ꯊꯤꯔꯒ ꯀꯥꯜꯂꯒ ꯆꯠꯀꯦ ꯍꯥꯏꯔꯣ? ꯅꯣꯏ ꯁꯥꯔꯗꯨꯅ ꯄꯥꯝꯖꯩ ꯍꯥꯏꯗꯣ ꯋꯥ ꯂꯣꯏꯔꯕꯅꯤ. ꯄꯥꯕꯅꯁꯨ ꯌꯥꯔꯦ ꯅꯣꯏ ꯇꯥꯃꯣꯆꯧꯅꯁꯨ ꯀꯌꯥꯝ ꯍꯔꯥꯎꯖꯩ ꯈꯪꯕ꯭ꯔꯥ? ꯅꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯂꯒ ꯐꯣꯏꯗꯠꯀꯦ ꯍꯥꯏꯔꯣ? ꯁꯦ ꯀꯥꯟꯅꯗꯦ ꯆꯥ ꯑꯗꯨꯝ ꯊꯛꯑꯣ. ꯆꯥꯗꯨ ꯊꯛꯑꯣ. नखोइना हारिबा सेंफमदु करीमत तादना पियो हारिबरा सर मी मा हाट पाइबसे अखोइगी तुंगी पुंसीदा करी थोकदोमनो खंदी सर यारगदी सेंदो ताहन बिगनो ओके हाइने खिबगी मतुंगिना 50 सिमा पाइ अवाटपना थबक लोरगा यारबरा यादी सर से आई मयुमददी खुतम सारो अदुना मागी फाम सर थबक फेल होल में यारो को फनी सर ओके गुड लक नापल गाबरा है नबुंगो इकी पंखों पाइ बतारे दो कदाई नखोइना इबु पुरसिबो थादो कदाई तो नखोइना इबु पुरसिबो कदाई दो सिदा फमलो ए याम लांगनु को ए लांगनु को इचासा नखोइना इबु फार पुरुक लिबसे करी मरमगिनो ए न थाइदो लानबी गेम पोदी इमनी ए मतम मंगनगनु नाइखो इचासा नखोइ अमुता फिंगतकिन ऐ सि नखोइगिना कुचलबनी अदुना अयु वासे नोइ अमुता ताको हे नाइखो हे अकैनो आयो अगुइ थबु या मिने अमुजु हाट कदोगे लेदिमनिने अयु हाट कदोबसे अयि करम इरालगिनो अयु अमुता खंगलो अकदी नारानगिनो खंगे अखोय नंग हाना थारकपने ओ अयु हाना थारकपा कनाना थारकनो चिंगलेना थारकपा चिंगलेना नाइको नखोई चिंगलेना करी थुमे कछु थुंगनदे माना अखोइबु नंग हाना सेन पिरगा नेकपने माना अई हाना सेल पिरगा नेकपा नाइको कया पिरकपा लामा लाकमा फरे अदुदी अई नखोइद लाक अनि पिरगे ए ला अनिया मा हालोदना हेलो मै पाबुं कई लैबिरगी नसा नुपादो लाख अहुम पुरगा लांगुदा याम थुन लाओ हायो हाइमा करिदा सिजिन्नबिगेदबनो आई मरम हांगनुने नसा नुपादो थुन लाओ हायो ने हे बुङो नोइ पाबुं फोन तौरे एंगतो पायुसे बाबू कई लेरगे आई नंग लाख अहुम पुरगाने लांगुदा याम थुन लाक्तबे यादबने कई लेरगे हाइजिबो आई हांगनु नंग लागा ngangnarisi इमा सेंदो लौथोपिरो कइदोर जानोने होय फमु हाय कइनु ने नखोइने तौरिसिबु कइनु आइने नखोइ हाननेगा नखोइने मागी मिसंग चांगि करिगे अखोइ कनाम मिसंग नैते सेन यामना पिबंग ngambdo अखोइगी मी अदो आइसु नखोइदे हेना पिगे हाइदना युमदा फोन तौखरि नत्रो अखोइ नंगबु थाजद्रे नंगना करिगो पुलिस पाउ पिरम थिकमदौबा कइदोबै पुलिस ता पाउ पिदोइनो युंगी मी सेन पोरानी से नखोइ अखोइ खंगनदबसु नत्तबा आई फंबा वाइसे येना ngaiboda आई फंबा वाइसे पाउ सेन क्या नेबा लाग हम प्रो औ परे बाबू हे ए केन मेरा
Hey, nghe cô. Đâu, hey, đâu. Hey, cô lô. Cô lô, lôi cô lô. Hey, lôi cô lô. Anh mà gì đây? 부부는 가는데. 왕, 맛이 애들 놓으실라게. 깜짝로. 목공도 깜짝로. 저도 네 도비노. 바봉아, 아이 천하자 묵갑들은 핫거니. 마이콩아, 마두야디. 팟다보 와칼론세 이빠나 하나 홍도로군. 아이 와칸냐면 텐바이브로 그래. 라올보 юм도 살았지. 남탁도르가 센단 마카무시에 시계를 쌍기라 마콘 도플레 호르스 라올라 쓰슬라. 바보, ako yung sa adam to pagkapila mo. Ako yung sa adam to pagkapila mo ba? Iyam tuwe ba? Ako siwa tare ba? Babu! Babu! Ako yung sa adam to pagkapila mo ba? 붕어, 마, 너코이기 타박도 하이도키로 이들었네. 꾸이로이마, 해도라니. 콜레지기 와자니 하이다이네. 마두다 간자라디 파니다고. 사나자고는 호나바니나 소이게다바디 만. 에이, 나 소금 내루시라. 타바이도 봐. 하이도꾸는 되니 여러분이네. 지금 여러분이 이무새. 아이는 포도 가보고라고. 그다이모. 제일 넘버 5도 여러분이. 그만둬. 제일 넘버 여러분. 에이, 간대세. 나 내루시라. 아이고 뭐또 시간해. 너무 신기해. 그이나 요지기도 봐. 인터뷰해도 잘하네. 아이, 망아 헬레네. 할로 바보. nangi interview 하이도 어디? 하. 바보가 칼레바. 칼라버니네. 까랑 하이도 어버니 야우러버니네. 바보. 에이 락시기. 이마, 타바이도 이마, 야우레. asi 사드시 그리 사제바. 이샤나 아빠마도디 하이우드나. 에이디 야데 바보. 바보이나 밤도 좀 더비요. 아도디 숨더로시. 이시수 야우도르미나 nga 오이나 사르시. 왜 바보? 나마가 이가 nga 레루르게. 오렌 할라가네. 이시드는 ngakthang lobiru로. Hey, mama, ibani kay tenjasi. Ay, saring mathilamsu yaonji. Bima, nang nui tamogane zakhumda moroi mapang malamo. Ima hoi kaithen karuki gi ko. La, chasi. 다모, 작품 장시라. 야이. 작신은 돈도 내더라. 통어이다. 이마는 통도니. 호렌 소이그라디 이카이세. 아도 그 맛을 사드니나 소리를 시소에 오는 파트라. mahum khak tang na phang basidi chak thong ba haite haikine 아동아 시기 작세 이마수 아이수 나나 동마 작도는 엔자니 너무 말이다. 너에게나 thong taredana hautrasu chawko 돔야수 에디카렌타 하이제로. 아도 타모이다 상키 마주도보 주셔노 야라브라. 나하나 야크레다 헤나도 마주 소크레 다망알기디 상말로 비러보 한진한진 창문드나 둘이 보돔실래. 타모이세 마칼라 암나 라우닝에 아두고
ꯏꯀꯥꯏꯕꯒꯤ ꯂꯪꯂꯥ ꯑꯃꯅ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯛꯑꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ ꯈꯜꯂꯒ ꯍꯧꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯊꯃꯣꯏꯗꯤ ꯀꯔꯝꯅ ꯄꯨꯟꯁꯤꯟꯅꯒꯅꯤ ꯑꯁꯣꯕ ꯑꯩ ꯕꯦꯅꯦꯠ ꯑꯝꯇ ꯂꯧꯔꯨꯒꯦ ꯌꯥꯅꯤꯌꯦ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯏꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯦ ꯂꯨꯍꯣꯡꯗꯥꯏꯁꯤꯕꯨ ꯀꯩ ꯐꯥꯎꯒꯦ ꯁꯔꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯋꯥꯍꯪꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯪꯕꯅꯤꯅ ꯅꯪꯅ ꯍꯥꯟꯅ ꯈꯨꯝꯒꯗꯕ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯨꯝ ꯁꯥꯒꯣꯟꯅꯔꯤ ꯀꯔꯝꯕ ꯏꯀꯥꯏꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯁꯨꯝ ꯈꯟꯗꯨꯅꯇ ꯂꯩ ꯍꯌꯦꯡ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣꯏꯀꯣ ꯆꯠꯂꯒꯦ ꯌꯥꯔꯕꯣ ꯉꯥꯏꯈꯣꯍꯦ ꯁꯤ ꯄꯥꯏꯀꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯧ ꯂꯥꯏꯔꯕ ꯏꯄꯥꯒ ꯏꯕꯨꯡꯒꯅ ꯑꯩꯒꯤꯗꯃꯛꯇ ꯇꯝꯕꯤꯔꯛꯄꯗꯣ ꯃꯤꯃꯥꯡꯗ ꯐꯖꯔꯣꯏ ꯍꯥꯏꯕꯒꯤꯔ ꯀꯩꯅꯣ ꯇꯝꯐꯥ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯄꯣꯠ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯗ ꯋꯥꯍꯟꯒꯅꯨ ꯍꯥꯏꯕꯅꯤ ꯁꯦ ꯇꯉꯥꯏ ꯐꯗꯕꯗꯣ ꯁꯤꯅ ꯁꯤꯖꯤꯟꯅꯧ ꯑꯩ ꯄꯨꯕ ꯉꯝꯃꯣꯏ ꯁꯔꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯃꯟꯕꯩ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯄꯤꯔꯛꯏꯁꯦ ꯑꯁ ꯇꯝꯐꯥ ꯅꯪ ꯁꯤꯗꯤꯕ ꯅꯪꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯄꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯂꯩꯔꯛꯄ ꯀꯩ ꯀꯥꯏꯒꯦ ꯀꯥꯏ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯂꯥꯏꯔꯕ ꯏꯄꯥꯒ ꯏꯕꯨꯡꯒꯅ ꯃꯃꯜ ꯍꯣꯡꯅ ꯄꯤꯔꯛꯄ ꯄꯣꯠꯇꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣ ꯇꯝꯐꯥ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯒꯁꯨ ꯅꯪꯅ ꯁꯦꯟꯁꯤ ꯄꯨꯈꯤꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯍꯧꯒꯗꯧꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯁꯦꯟꯁꯤ ꯄꯨꯈꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯔꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯌꯥꯒꯅꯤ ꯍꯥꯏꯕꯤꯌꯨ ꯌꯥꯒꯦꯕ ꯑꯩꯅ ꯁꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯦꯜꯁꯤꯗꯤ ꯂꯧꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯖꯤꯟꯅꯗꯅ ꯄꯨꯔꯛꯀꯅꯤ ꯇꯝꯐꯥ 그다이는 어떤 아이비고
Itaw. 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 Kay no ibane le ka to siya. Makeup ki machak ka kari no khari yang asi nama. Hore ni bani Chris ka washing machine ke ka do. Maman hanga si ko. Adu sing dudi amte yauro si dai nama. Kari ge. Makoi gi leijaramadi. Makoi gi leijabani kai no. Laura gum si dai nama. Hai ina mo he wa hauni ba. Yum dei mana ne. Ai gi da lupala ama ta ba marupa mi yawi ba. Handaki tarikunda ai gi tai. Aduna leidoini. Adudi hayeng abungo gi thamo. Abungo di nakhoi ani ne senga da ba. Abungo di aina matik jaba mi ma ohangani. Itaw ay mi am laman khumde yadre. Kana anu misuk te ngon to mama ju thuai gi nei. Nupa nate. Nupi ni. Nupi. Adu de kana. Tampa. Nang ni ke do be gi tam phadle ban khum dei ba. Mana natra ba. Ai lo hong thuai gi do. To. Thingen thingmang ngam draga. Nasi khong lo tai ne do. Tai na ru. Tai na de ya bro. Ai ma bu soi na phagani. Ma gi lo hong chu ai na thuai gani. Nang tam phawai lo ge siro. Lo roi. Ma ma andoi ne. Nang din na hari thamoi de koila lo la ga le ram bi bo re to. Kan de bu adu kan tha do ya re. Tha doi. Ai ma bu soi na phagani. Nga le sina khang chano. Hayeng sibu Delhi gi flight ticket le rong gidren. Kai gi no. Ai Delhi thabam sa to lei ba. Khange. Nang ai na ka shu yaw bi hai de ko. Ai than doi ju phani. Hoi ne nang di mi yaw do su ngam ni ne phau ni na. Hai, ai ko ne. Ê, Echo, come on! Ê, Echo! Ka thoba. Ê, lo. Nang tai sia. Tha do. Ka thoba. Ka do. Ê, lo. Ka ra le gi. Lo. Ka do. Ka do wa ka. Ka do. Ka do. Ka ra le gi. Ai mo ka tan dio. Ka ra le gi. Ai mo ka tan dio. Ka do. 왜 चलो तो करो Tauba. Ai nang itu pam dem nan. Ai pum ta khak biu. Kai lan ba. Nang yam phau gi dai. Nang nei lu hum ka hen gi bane. Adu nai ju nang gi hum thu kai gi ni. Lo. Tado ba. Tado.
ꯅꯪ ꯂꯩꯕ ꯌꯥꯝ ꯂꯥꯟ ꯂꯧꯈꯤ ꯊꯧꯗꯣꯛꯇꯨ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯥꯟꯖꯥ ꯄꯤꯈꯤꯗꯦ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯊꯥꯖꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯈꯤꯕꯅꯤ ꯊꯥꯖꯕ ꯑꯣꯏꯅ ꯃꯣꯔꯦꯗ ꯏꯇꯥꯎ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯆꯠꯂꯤ ꯅꯣꯡꯗꯝꯕꯅ ꯅꯪ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯗꯕꯅꯤ ꯇꯥꯃꯣꯕꯨ ꯑꯣꯏꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣ ꯁꯤꯡꯉꯝꯅꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯆꯠꯁꯤꯂꯣ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯄ 타자 탐파 타자 ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯌꯥꯔꯦꯁꯦ 영호이 빠봉 와 이게 시르가 로이바 아이코이 미오이바니 뭉시나무부 헨마 레이티 망알 하리바 안강세 타모 셴나 파그라 방강 낭나 와칼 파타 우더버더기 잉느 식나 로션나베야 와품도 아리에마다 따르다 파래 마시다 거의 꼭 사르면서 낭이 나라에부터 따만 분이 하는 칸도고 아더부 이빠나 하이는 거디 낭 망알기 로홍 곳에 낭 야구덤니 고이붕어 이붕어 망알나 까나노 낭나 까나노 이마기 밑다디 아마tta 오이나 우이 이마디 망알도 얌나 눅시 나코에니 까이나 하닝데 망아나 윰시다 장악바디 ngamaroy mangangi yum sangani haibado nang yaurujo nangna mafamduda changbadane ichagi mai chopningai kaisu leite 낭나 마기다목도 혼나고 야고 혼나키더라 콜레지기 밍 찬바다 까야마 라릭 라이바드나 까야마 혼나목세 마는 낭부 깨동수 까오야로 마 타모 쇼ක් 내려보니 낭 짤루고 이붕어 이붕어 이마가 바군가나 하이세 낭 야우고 낭 마기다 소이드나 짤루조고
이마기 고로 그리기 lep다나 레이리노 이사나 나타오기 마디 이마기 юм다 락보다 아두 꼬이나 짱아이디 그리기노 라이라바 이마이 짜기 분치디 고로 나기 나가는 행문에 라오 장오 이사기 통디 이마는 마땀 주보다 항이 라오네 이마기 꼬로 이사기 샤꾸락 따바다 이마디 레이방암 데네 붕어 ito. Kurong ang mangan gadi. Kay dong ito sa kay dong na bayaro ye. Welcome, welcome. Nơi này lạc em nung này, những sự sống. Chẳng ngô. Không gì. Không mồ. Ê, thà rồi lại. Ê, không ta. Đâu? Thật ra, làm hồi siêu kể, chẳng sợ. Linh slow. Hey, Tampa. Ay sige nang ta. Sir, mana da mga. Oh, ay ning thêm. Phamse. Anh sân gì? ꯑꯩꯅ ꯉꯁꯤ ꯁꯤꯟꯖꯔꯤꯕ ꯔꯤꯁꯦꯞꯁꯟ ꯑꯁꯤ ꯐꯖꯗ꯭ꯔꯁꯨ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯕꯤꯌꯨꯀꯣ ꯌꯥꯝ ꯐꯖꯩꯗ ꯍꯧꯅꯕ ꯇꯧꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯈꯤ ꯑꯗꯨꯗꯤ ꯈꯨꯗꯣꯡ ꯆꯥꯕꯤꯌꯨ ꯆꯠꯂꯨꯈꯤꯒꯦꯗ ꯀꯔꯣ